ꯀꯔꯤꯒꯨꯝꯕ ꯁꯃꯥꯖ ꯑꯁꯤꯗ ꯐꯠꯇꯕ ꯑꯃꯗꯤ ꯑꯃꯣꯠꯄ ꯃꯌꯥꯝ ꯑꯃ ꯍꯦꯟꯒꯠꯂꯛꯂꯕꯗꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯁꯦꯡꯗꯣꯛꯅꯕꯒꯤꯗꯃꯛ ꯑꯇꯇꯥꯏ ꯑꯣꯏꯅ ꯃꯤ ꯑꯃ ꯊꯣꯛꯂꯛꯀꯅꯤ꯫ ꯉꯁꯤ ꯑꯦꯛꯁꯄ꯭ꯂꯦꯅꯔ ꯏꯟ ꯃꯅꯤꯄꯨꯔꯤꯅ ꯄꯨꯗꯨꯅ ꯂꯥꯛꯂꯤꯕ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯃꯤꯡ ꯁꯔꯥꯏ ꯅꯥꯗꯨ ꯀꯧꯏ, ꯍꯥꯏꯕꯗꯤ ꯃꯇꯤꯛ ꯆꯥꯕ ꯃꯤ ꯍꯥꯏꯕꯅꯤ꯫ ꯐꯤꯂꯝ ꯑꯁꯤ 2006ꯇ ꯔꯤꯂꯤꯖ ꯇꯧꯈꯤꯔꯝꯃꯤ ꯑꯃꯗꯤ IMDb ꯔꯦꯠꯅ 6.5 out of 10ꯅꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯍꯧꯔꯛꯄꯗ ꯃꯤꯑꯣꯏ ꯈꯔ ꯕꯣꯠ ꯇꯣꯡꯗꯨꯅ ꯃꯐꯝ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯈꯣꯏꯁꯤꯡꯒꯤ ꯂꯤꯗꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯙꯅꯨꯁ ꯀꯧꯔꯝꯃꯤ꯫ ꯃꯈꯣꯏꯅ ꯑꯍꯜ ꯑꯃꯕꯨ ꯎꯅꯅꯕꯒꯤꯗꯃꯛ ꯈꯨꯡꯒꯪ ꯑꯃꯗ ꯂꯥꯛꯂꯝꯃꯤ꯫ ꯑꯍꯜ ꯑꯗꯨꯗ ꯙꯅꯨꯁꯅ ꯍꯥꯏꯔꯝꯃꯤ, "ꯑꯩ CMꯒꯤ ꯃꯆꯥꯅꯨꯄꯥꯅꯤ ꯑꯃꯗꯤ ꯑꯩꯒꯤ ꯃꯤꯡ ꯙꯅꯨꯁ ꯀꯧꯏ"꯫ ꯑꯍꯜ ꯑꯗꯨꯅ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯙꯅꯨꯁꯄꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ ꯑꯃꯗꯤ ꯃꯐꯝ ꯑꯁꯤꯗ ꯀꯔꯤ ꯊꯕꯛ ꯂꯩꯕꯒꯤ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯙꯅꯨꯁꯅ ꯑꯍꯜ ꯑꯗꯨꯗ "ꯑꯗꯣꯝꯒꯤ ꯂꯝ ꯑꯁꯤ ꯑꯩꯅ ꯄꯥꯝꯃꯤ ꯑꯃꯗꯤ ꯑꯗꯣꯝꯒꯤ ꯏꯆꯥꯁꯤꯡꯁꯨ ꯂꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯅꯤ ꯍꯥꯏꯗꯨꯅ ꯔꯦꯖꯤꯁꯇꯔ ꯑꯣꯐꯤꯁꯇ ꯂꯣꯏꯅ ꯉꯥꯏꯗꯨꯅ ꯂꯩꯔꯦ꯫ ꯀꯔꯤꯒꯨꯝꯕ ꯑꯗꯣꯝꯁꯨ ꯔꯦꯖꯤꯁꯇꯔ ꯑꯣꯐꯤꯁꯇ ꯂꯥꯛꯇꯨꯅ ꯂꯝ ꯑꯁꯤ ꯑꯩꯉꯣꯟꯗ ꯄꯤꯕꯒꯤ ꯁꯥꯏꯟ ꯇꯧꯔꯕꯗꯤ ꯌꯥꯝꯅ ꯐꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯑꯍꯜ ꯑꯗꯨꯅ ꯌꯥꯝꯅ ꯏꯪꯅ ꯇꯞꯅ ꯈꯨꯝꯂꯝꯃꯤ, "ꯑꯩꯒꯤ ꯏꯆꯥꯁꯤꯡꯅ ꯂꯝ ꯑꯁꯤꯗ ꯀꯔꯤꯁꯨ ꯑꯄꯥꯝꯕ ꯂꯩꯇꯦ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯂꯣꯏꯅꯅ ꯅꯣꯡꯃ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛ ꯊꯣꯛꯂꯛꯄ ꯌꯥꯏ ꯈꯪꯕꯗꯒꯤ ꯑꯩꯅ ꯄꯇꯥꯁꯤꯡ ꯑꯗꯨ ꯔꯦꯖꯤꯁꯇꯔ ꯇꯧꯗꯨꯅ ꯊꯝꯈ꯭ꯔꯕꯅꯤ"꯫ ꯃꯁꯤ ꯇꯥꯕꯗ ꯙꯅꯨꯁ ꯁꯥꯎꯗꯨꯅ ꯑꯃꯗꯤ ꯅꯣꯛꯇꯨꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯀꯔꯝꯕ ꯑꯉꯥꯎꯕ ꯃꯤ ꯑꯃꯅ ꯅꯪꯒꯤ ꯄꯇꯥ ꯑꯗꯨ ꯔꯦꯖꯤꯁꯇꯔ ꯇꯧꯈꯤꯕꯅꯣ? ꯀꯔꯤꯒꯨꯝꯕ ꯅꯪꯅ ꯂꯝ ꯑꯁꯤ ꯔꯦꯖꯤꯁꯇꯔ ꯇꯧꯈ꯭ꯔꯕꯗꯤ ꯅꯪꯒꯤ ꯅꯆꯥꯅꯁꯨ ꯑꯃꯗꯤ ꯑꯩꯁꯨ ꯃꯉꯥꯏ ꯅꯪꯕꯨ ꯍꯤꯡꯅ ꯎꯕ ꯀꯃꯥꯏꯅ ꯄꯥꯝꯗꯣꯏꯅꯣ"꯫ ꯙꯅꯨꯁꯀꯤ ꯋꯥ ꯑꯁꯤ ꯇꯥꯕꯗ ꯑꯍꯜ ꯑꯗꯨ ꯈꯔ ꯉꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯙꯅꯨꯁꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯒꯤ ꯃꯤꯡ ꯈꯛꯇ ꯅꯪꯅ ꯇꯥꯕ ꯑꯣꯏꯔꯝꯒꯅꯤ, ꯑꯗꯨꯕꯨ ꯑꯩꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃꯗꯤ ꯑꯩ ꯀꯌꯥꯝ ꯐꯠꯇꯕ ꯃꯤ ꯑꯃꯅꯣ ꯍꯥꯏꯕꯗꯤ ꯅꯪꯅ ꯈꯪꯂꯝꯂꯣꯏ"꯫ ꯑꯍꯜ ꯑꯗꯨꯅ ꯀꯔꯤꯁꯨ ꯆꯤꯡꯅꯗꯕꯒꯤ ꯃꯑꯣꯡꯗ ꯍꯥꯏꯔꯝꯃꯤ, "ꯅꯪꯅ ꯕꯦꯛꯒ꯭ꯔꯥꯎꯟꯒꯤ ꯃꯇꯥꯡꯗ ꯄꯜꯂꯒ ꯑꯩ ꯀꯤꯒꯗꯕ ꯅꯠꯇꯦ, ꯑꯩꯒꯤꯁꯨ ꯕꯦꯛꯒ꯭ꯔꯥꯎꯟ ꯌꯥꯝꯅ ꯂꯤꯡꯅ ꯂꯩ"꯫ ꯃꯁꯤ ꯇꯥꯕꯗ ꯈꯪꯍꯧꯗꯅ ꯙꯅꯨꯁ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯙꯅꯨꯁꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯊꯥꯡꯅ ꯂꯦꯟꯗꯨꯅ ꯍꯥꯠꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯑꯀꯣꯏꯕꯗ ꯂꯩꯕ ꯑꯍꯜ ꯑꯗꯨꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯙꯅꯨꯁꯀꯤ ꯃꯤꯁꯤꯡꯅ ꯍꯥꯠꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯙꯅꯨꯁꯀꯤ ꯃꯤ ꯑꯃꯅ ꯑꯍꯜ ꯑꯗꯨꯒꯤ ꯃꯆꯥꯁꯤꯡꯗ ꯐꯣꯟ ꯇꯧꯗꯨꯅ, "ꯅꯪꯒꯤ ꯅꯄꯥ ꯁꯤꯈ꯭ꯔꯦ, ꯃꯔꯝ ꯑꯗꯨꯅ ꯅꯈꯣꯏꯅ ꯄꯦꯄꯔ ꯑꯗꯨꯗ ꯁꯥꯏꯟ ꯇꯧꯔꯣ" ꯍꯥꯏꯔꯝꯃꯤ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯎꯀꯤꯜ ꯑꯃꯅ ꯅꯨꯄꯤ ꯈꯔꯗ ꯀꯔꯤꯊꯕꯛ ꯂꯩꯕꯒꯤ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯂꯝꯃꯤ, "ꯑꯩꯈꯣꯏ ꯑꯥꯔꯃꯤ ꯑꯃꯒꯤ ꯏꯃꯨꯡ ꯃꯅꯨꯡꯅꯤ꯫ ꯑꯩꯒꯤ ꯏꯄꯨꯔꯣꯏꯕ ꯑꯁꯤ ꯕꯣꯔꯗꯔꯗ ꯂꯥꯟ ꯁꯣꯛꯅꯕ ꯃꯇꯝꯗ ꯊꯋꯥꯏꯅ ꯄꯣꯟꯊꯥ ꯑꯣꯏꯈ꯭ꯔꯦ꯫ ꯁꯔꯀꯥꯔꯅ ꯏꯄꯨꯔꯣꯏꯕꯒꯤ ꯊꯧꯅꯥꯒꯤꯗꯃꯛ ꯑꯦꯀꯔ 13 ꯂꯧꯁꯤꯡ ꯎꯅꯕꯒꯤꯗꯃꯛ ꯑꯩꯈꯣꯏꯗ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯕꯤꯜꯗꯔ ꯑꯃꯅ ꯂꯝ ꯑꯗꯨ ꯃꯥꯒꯤꯅꯤ ꯍꯥꯏꯗꯨꯅ ꯅꯝꯐꯨꯗ ꯂꯧꯁꯤꯟꯈ꯭ꯔꯦ꯫ ꯑꯩꯒꯤ ꯏꯃꯥꯛ ꯅꯨꯄꯥꯅ ꯊꯧꯑꯣꯡ ꯑꯁꯤ ꯌꯥꯅꯤꯡꯗꯦ ꯍꯥꯏꯕꯒꯤꯗꯃꯛ ꯃꯍꯥꯛꯄꯨ ꯕꯤꯜꯗꯔ ꯑꯗꯨꯒꯤ ꯃꯤꯁꯤꯡꯅ ꯐꯥꯗꯨꯅ ꯄꯨꯕꯤꯈ꯭ꯔꯦ"꯫ ꯎꯀꯤꯜ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯄꯨꯂꯤꯁꯅꯗꯤ ꯀꯔꯤꯁꯨ ꯍꯥꯏꯗꯕ꯭ꯔꯥ"? ꯅꯨꯄꯤ ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯄꯨꯂꯤꯁ ꯑꯃꯗꯤ MLA ꯂꯣꯏꯅꯃꯛ ꯕꯤꯜꯗꯔ ꯑꯗꯨꯕꯨ ꯌꯥꯝꯅ ꯀꯤ"꯫ ꯎꯀꯤꯜ ꯑꯗꯨꯅ ꯁꯥꯎꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯀꯅꯥꯃꯠꯇꯅ ꯀꯔꯤꯁꯨ ꯍꯥꯏꯗꯕ? ꯐꯔꯦ, ꯐꯥꯏꯜ ꯑꯗꯨ ꯁꯣꯝꯗ ꯑꯃꯨꯛꯇ ꯄꯤꯔꯛꯎ, ꯃꯈꯣꯏꯕꯨ ꯑꯩꯅ ꯀꯣꯔꯠ ꯌꯧꯅ ꯄꯨꯒꯅꯤ"꯫ ꯃꯈꯥ ताना ꯎꯀꯤꯜ ꯑꯗꯨꯅ ꯅꯨꯄꯤ ꯑꯗꯨꯗ ꯕꯤꯜꯗꯔ ꯑꯗꯨꯒꯤ ꯃꯃꯤꯡ ꯀꯔꯤ ꯀꯧꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯗꯨꯅ ꯃꯟꯁꯨꯔ ꯀꯧꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯟꯁꯨꯔꯒꯤ ꯃꯃꯤꯡ ꯇꯥꯕꯗ ꯎꯀꯤꯜ ꯑꯗु ꯉꯛꯄꯒ ꯂꯣꯏꯅꯅ ꯑꯀꯤꯕ ꯐꯥꯎꯈꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯈꯪꯍꯧꯗꯅ ꯎꯀꯤल ꯑꯗꯨꯅ "ꯑꯩ ꯀꯦꯁ ꯑꯁꯤ ꯄꯥꯏꯕ ꯉꯝꯖꯔꯣꯏ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯐꯥꯈꯤꯕ ꯅꯨꯄꯥ ꯑꯗꯨꯒꯤ ꯅꯨꯄꯤ ꯑꯗꯨꯅ ꯀꯞꯇꯨꯅ ꯎꯀꯤल ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯀꯤल ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯎꯀꯤल ꯑꯃꯗꯤ ꯂꯩꯒꯅꯤ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯗꯕ, ꯃꯃꯤꯡꯅ ꯁ꯭ꯔꯤꯄꯇꯤ ꯀꯧꯕꯅꯤ꯫ ꯍꯥꯏꯔꯤꯕ ꯎꯀꯤल ꯑꯁꯤ ꯀꯣꯔꯠ ꯆꯠꯄ ꯄꯥꯝꯗꯦ ꯑꯃꯗꯤ ꯃꯔꯩ ꯌꯦꯠꯅꯕ ꯃꯍꯥꯛ ꯍꯩꯅꯗꯦ, ꯑꯗꯨꯕꯨ ꯎꯀꯤल ꯑꯁꯤꯅ ꯅꯈꯣꯏꯒꯤ ꯃꯇꯦꯡ ꯄꯥꯡꯕ ꯉꯝꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯉꯛꯂꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯎꯀꯤल ꯑꯗꯨꯅ ꯍꯥꯏꯔꯝꯃꯤ, "ꯍꯥꯏꯔꯤꯕ ꯎꯀꯤल ꯑꯁꯤ ꯉꯁꯤ ꯐꯥꯎꯕ ꯀꯣꯔꯠꯀꯤ ꯃꯅꯨꯡꯗ ꯀꯦꯁ ꯑꯃ ꯐꯥꯎꯕ ꯉꯝꯗ꯭ꯔꯤ, ꯑꯗꯨꯕꯨ ꯀꯣꯔꯠꯀꯤ ꯃꯄꯥꯟꯗ ꯉꯁꯤ ꯐꯥꯎꯕ ꯃꯍꯥꯛꯄꯨ ꯀꯅꯥꯃꯠꯇꯅ ꯃꯥꯏꯊꯤꯕ ꯄꯤꯕ ꯉꯝꯗ꯭ꯔꯤ, ꯃꯔꯝꯗꯤ ꯃꯍꯥꯛꯀꯤ ꯃꯌꯥꯝꯕꯒꯤ ꯃꯆꯥꯅꯨꯄꯥ ꯑꯃ ꯂꯩ꯫ ꯍꯥꯏꯔꯤꯕ ꯅꯨꯄꯥꯃꯆꯥ ꯑꯁꯤ ꯃꯊꯧꯅꯥ ꯌꯥꯝꯅ ꯂꯩꯕ ꯅꯨꯄꯥ ꯑꯃꯅꯤ, ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯀꯅꯥꯃꯠꯇꯅ ꯑꯔꯥꯟꯕ ꯊꯕꯛ ꯇꯧꯕ ꯉꯝꯗꯦ꯫ ꯀꯣꯔꯠꯅ ꯗꯟꯗꯤ ꯄꯤꯗ꯭ꯔꯤꯉꯩꯒꯤ ꯃꯃꯥꯡꯗ ꯃꯍꯥꯛꯅ ꯍꯥꯟꯅ ꯗꯟꯗꯤ ꯄꯤꯒꯅꯤ꯫ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯀꯦꯁ ꯑꯃ ꯂꯧꯈ꯭ꯔꯕꯗꯤ ꯃꯍꯥꯛꯀꯤ ꯃꯃꯥꯡꯗ ꯂꯩꯅꯤꯡꯕ ꯃꯤ ꯂꯩꯁꯅꯨ, ꯃꯍꯥꯛꯅ ꯂꯦꯝꯅ ꯈꯛ ꯊꯥꯔꯣꯏ,
ꯃꯍꯥꯛ ꯑꯁꯤ ꯑꯩꯈꯣꯏꯒꯤ ꯁꯃꯥꯖ ꯑꯁꯤꯕꯨ ꯉꯥꯛ ꯁꯦꯟꯗꯨꯅ ꯂꯩꯕ ꯃꯤꯑꯣꯏ ꯑꯃꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯑꯜꯂꯨ ꯑꯔꯖꯨꯟ ꯖꯤꯞ ꯑꯃ ꯇꯣꯡꯗꯨꯅ ꯃꯟꯁꯨꯔꯒꯤ ꯂꯩꯐꯝ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤꯗ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯒꯅꯦꯁ ꯀꯧꯏ꯫ ꯃꯍꯥꯛꯅ ꯃꯟꯁꯨꯔꯒꯤ ꯃꯤꯁꯤꯡꯕꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯎꯀꯤꯜ ꯑꯃꯗꯤ ꯅꯨꯄꯤꯁꯤꯡ ꯑꯗꯨ ꯂꯦꯞꯇꯨꯅ ꯂꯩꯕ ꯎꯠꯂꯤ꯫ ꯃꯟꯁꯨꯔꯒꯤ ꯃꯃꯥꯡꯗ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯌꯣꯠ ꯃꯇꯨꯝ ꯑꯃ ꯄꯥꯏꯗꯨꯅ ꯌꯥꯝꯅ ꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯒꯅꯦꯁꯀꯤ ꯃꯑꯣꯡ ꯑꯁꯤ ꯎꯕꯗ ꯃꯟꯁꯨꯔ ꯌꯥꯝꯅ ꯉꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯒꯅꯦꯁ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯒꯅꯦꯁꯁꯨ ꯃꯟꯁꯨꯔ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ, ꯂꯣꯏꯅꯅ ꯃꯟꯁꯨꯔꯕꯨ ꯀꯣꯟꯁꯤꯟꯗꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡꯒꯤ ꯃꯔꯛꯇ ꯂꯪꯁꯤꯜꯂꯝꯃꯤ꯫ ꯒꯅꯦꯁꯅ ꯃꯟꯁꯨꯔꯒꯤ ꯃꯤꯁꯤꯡꯕꯨ ꯐꯨꯔꯤꯉꯩ ꯃꯇꯝꯗ ꯈꯪꯍꯧꯗꯅ ꯃꯟꯁꯨꯔꯅ ꯒꯅꯦꯁꯇ ꯌꯣꯠ ꯑꯃꯅ ꯊꯣꯝꯂꯛꯈꯤꯔꯝꯃꯤ꯫ ꯒꯅꯦꯁꯅ ꯁꯥꯎꯔꯛꯄꯗꯒꯤ ꯎꯇꯨꯞ ꯑꯃ ꯄꯥꯏꯗꯨꯅ ꯃꯈꯣꯏꯕꯨ ꯐꯨꯒꯦ ꯇꯧꯕ ꯃꯇꯝꯗ ꯅꯃꯥꯖ ꯐꯝꯕꯒꯤ ꯁꯥꯎꯟ ꯇꯥꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯒꯅꯦꯁꯅ ꯃꯤ ꯐꯨꯕꯁꯤꯡ ꯑꯗꯨ ꯂꯦꯞꯈꯤꯔꯝꯃꯤ ꯑꯃꯗꯤ ꯅꯣꯡ ꯇꯥꯔꯛꯄ ꯍꯧꯔꯛꯈꯤꯔꯝꯃꯤ꯫ ꯒꯅꯦꯁꯅ ꯈꯨꯠ ꯊꯥꯗꯕꯤꯗ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨ ꯎꯔꯕ ꯇꯨꯡꯗ ꯃꯟꯁꯨꯔ ꯑꯃꯗꯤ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯒꯅꯦꯁ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯤꯁꯤꯡ ꯑꯗꯨꯅ ꯎꯀꯤꯜ ꯑꯗꯨꯗ ꯃꯈꯣꯏꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏꯗ ꯏꯁꯣꯔꯒꯤ ꯑꯀꯤꯕ ꯑꯃꯠꯇ ꯂꯩꯇꯦ ꯑꯃꯗꯤ ꯅꯆꯥꯅꯨꯄꯥꯕꯨ ꯁꯣꯏꯗꯅ ꯍꯥꯠꯈ꯭ꯔꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯒꯅꯦꯁꯅ ꯇꯨꯃꯤꯟꯅ ꯂꯦꯞꯇꯨꯅ ꯂꯩꯕ ꯑꯗꯨꯗ ꯃꯈꯨꯔꯥ ꯑꯗꯨꯅ ꯒꯅꯦꯁ ꯍꯥꯏꯅ ꯀꯟꯅ ꯂꯥꯎꯔꯛꯂꯝꯃꯤ꯫ ꯒꯅꯦꯁꯅ ꯈꯪꯍꯧꯗꯅ ꯃꯟꯁꯨꯔꯕꯨ ꯎꯇꯨꯞ ꯑꯗꯨꯅ ꯊꯣꯝꯗꯨꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ ꯑꯃꯗꯤ ꯊꯥꯡ ꯄꯥꯏꯗꯨꯅ ꯂꯥꯛꯄ ꯃꯟꯁꯨꯔꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯒꯅꯦꯁꯅ ꯂꯣꯏꯅ ꯐꯨꯈꯤꯔꯝꯃꯤ꯫ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯔꯕ ꯇꯨꯡꯗ ꯅꯨꯄꯤ ꯑꯗꯨꯒꯤ ꯃꯄꯨꯔꯣꯏꯕꯕꯨ ꯀꯟꯕꯤꯔꯝꯃꯤ, ꯂꯣꯏꯅꯅ ꯒꯅꯦꯁ ꯑꯃꯗꯤ ꯃꯈꯨꯔꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯐꯤꯂꯝ ꯑꯁꯤꯒꯤ ꯃꯈꯥ ꯆꯠꯊꯔꯛꯄꯗ ꯎꯃꯥꯄꯇꯤ ꯍꯥꯏꯕꯗꯤ ꯒꯅꯦꯁꯀꯤ ꯃꯄꯥ ꯑꯁꯤ IAS ꯑꯣꯐꯤꯁꯥꯔ ꯑꯃꯅꯤ꯫ ꯎꯃꯥꯄꯇꯤꯕꯨ ꯎꯅꯕ ꯃꯥꯒꯤ ꯑꯣꯐꯤꯁꯇ ꯖꯌꯄ꯭ꯔꯀꯥꯁ ꯀꯧꯕ ꯅꯨꯄꯥ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯖꯌꯄ꯭ꯔꯀꯥꯁ ꯑꯃꯗꯤ ꯎꯃꯥꯄꯇꯤ ꯑꯁꯤ ꯌꯥꯝꯅ ꯂꯨꯅ ꯇꯤꯟꯅꯕ ꯃꯔꯨꯞ ꯑꯃꯅꯤ꯫ ꯖꯌꯄ꯭ꯔꯀꯥꯁ ꯑꯁꯤ ꯒꯣꯔꯃꯦꯟꯒꯤ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯥꯒꯤ ꯈꯨꯡꯒꯪꯕꯨ ꯆꯥꯎꯈꯠꯅꯕ ꯍꯣꯠꯅꯅꯕꯒꯤꯗꯃꯛ ꯃꯥꯒꯤ ꯊꯕꯛꯇꯒꯤ ꯚꯣꯂꯟꯇꯤꯌꯔ ꯔꯤꯇꯥꯌꯔꯃꯦꯟ ꯇꯧꯈꯤꯕꯅꯤ꯫ ꯃꯈꯣꯏ ꯑꯅꯤ ꯑꯣꯐꯤꯁ ꯑꯗꯨꯗ ꯌꯥꯝꯅ ꯍꯔꯥꯎꯅ ꯋꯥꯔꯤ ꯁꯥꯅꯕ ꯎꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯖꯌꯄ꯭ꯔꯀꯥꯁꯅ ꯎꯃꯥꯄꯇꯤꯗ ꯃꯇꯦꯡ ꯈꯔ ꯅꯤꯔꯝꯃꯤ꯫ ꯃꯍꯥꯛꯅ ꯍꯥꯏꯔꯝꯃꯤ, ꯑꯩꯒꯤ ꯈꯨꯡꯒꯪꯗ ꯃꯤꯍꯥꯠ ꯃꯤꯄꯨꯟ ꯌꯥꯝꯅ ꯀꯟꯈꯠꯂꯛꯂꯦ꯫ ꯉꯔꯥꯡꯗꯁꯨ ꯑꯍꯜ ꯑꯃꯕꯨ ꯌꯥꯝꯅ ꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯔꯝꯂꯦ꯫ ꯊꯧꯗꯣꯛ ꯑꯁꯤ ꯙꯅꯨꯁꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯃꯍꯥꯛꯅ ꯈꯨꯡꯒꯪꯒꯤ ꯂꯝꯁꯤꯡꯕꯨ ꯄꯥꯏꯞ ꯂꯥꯏꯟ ꯐꯨꯝꯕ ꯄꯥꯝꯃꯤ ꯍꯥꯏꯔꯤ, ꯑꯗꯨꯕꯨ ꯈꯨꯡꯒꯪꯒꯤ ꯃꯤꯁꯤꯡꯅ ꯃꯉꯣꯟꯗ ꯂꯝꯁꯤꯡ ꯑꯗꯨ ꯄꯤꯕ ꯄꯥꯝꯗ꯭ꯔꯤ꯫ CMꯒꯤ ꯃꯆꯥ ꯑꯣꯏꯕꯅꯤꯅ ꯑꯩꯒꯤ ꯃꯇꯦꯡ ꯀꯅꯥꯅꯁꯨ ꯄꯥꯡꯕꯤꯌꯨ ꯍꯥꯏꯕ ꯌꯥꯗ꯭ꯔꯦ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯅꯪꯒꯤ ꯅꯐꯝꯗ ꯃꯇꯦꯡ ꯅꯤꯕ ꯂꯥꯛꯄꯅꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯃꯥꯄꯇꯤꯅ ꯑꯩ ꯙꯅꯨꯁꯀꯤ ꯃꯥꯌꯣꯛꯇ ꯂꯦꯞꯄ ꯉꯝꯂꯣꯏ ꯍꯥꯏꯔꯝꯃꯤ꯫ ꯃꯌꯥꯝꯅ ꯃꯍꯥꯛꯄꯨ CMꯒꯤ ꯃꯆꯥ ꯑꯣꯏꯕꯒꯤ ꯀꯤꯕꯅꯤ ꯍꯥꯏꯅ ꯈꯜꯂꯝꯕ ꯌꯥꯏ, ꯑꯗꯨꯕꯨ ꯄꯋꯥꯔ ꯄꯥꯏꯔꯤꯕꯁꯤ CM ꯅꯠꯇꯦ, ꯙꯅꯨꯁꯅꯤ꯫ ꯃꯍꯥꯛ ꯑꯁꯤ ꯀꯤꯡ ꯅꯠꯇꯦ, ꯀꯤꯡ ꯃꯦꯀꯔꯅꯤ꯫ ꯂꯣꯏꯅꯅ ꯅꯪ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯂꯦ ꯍꯥꯏꯕꯒꯤ ꯄꯥꯎ ꯑꯁꯤꯁꯨ ꯙꯅꯨꯁꯅ ꯐꯪꯂꯝꯂꯒꯅꯤ ꯍꯥꯏꯅ ꯖꯌꯄ꯭ꯔꯀꯥꯁꯇ ꯎꯃꯥꯄꯇꯤꯅ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ताना उमापतिना जयप्रकाशता हायरम्मी, नंगसु धनुषदगी लापना लैनब होनौ, अदुबु अैगी थाकता अैना ngamba खरदी तौनब होनगे हायरम्मी। मखा ताना उमापतिना जयप्रकाशता हायरम्मी, नचानुपीदी कमाइना लैरी, लैसाबी फारमलगनी। जयप्रकाशना हायरम्मी, होय मपुंग मरै फारे, लोइनना अफब नुपा अमा फंगलबदी युम पालहल्लगे हाइना खल्ली। मतम मदुदा उमापतिना फरे अदुदी अैखोइगी युमदा चन्नब तौसी हायरम्मी। अदुबु जयप्रकाशना ngasidi mi khara yauragli nongma laklage hairami। मसीगी मतुंगदा मखोई मफम अदुदगी चतखिरमी। नाकल अमरोंदा गणेश हाइबदी गन्नागी इमुंग मनुंगबु उतली। इमुंग असी यामना नुंगाइना अमदी हराउना लैबा इमुंग अमनी। गन्नाबु ममा मपादगी हेन्ना मागी मखुरा अमदी मदोमचाना नुंगसीना अमदी लूना तौजै। मरमदी मागी मखुरा अमदी मदोमचागी मचा अमत्ता यावरमदे। मरम अदुना गणेशपु अपोकपदगी हेन्ना नुंगसीजै। मपा उमापतिना गणेश अमदी मनाउ नुपा उकिल अदुना तौबा थबक असी पामदे हायरमी। हाइबदी कोर्ट की मतेंगना दंडी पीबा याबा थबक अदुदा करीगी फू चैदुना दंडी पीरिबनो। गणेश असी आर्मी ऑफिसर अमा ओइरमी, अदुबु मेडल फंगलमदाई मिनिट 5 वाटलिङै मतमदा आर्मीदगी रिजाइन तौखिरमी। गणेश की मतुंगिन्ना बोर्डरदा लान सोकनबदी यामना लाई, अदुबु लैबाक असिदा लैरिबा अमोटपा असी माना सेंदोकपा पामली।
Ganeshna tauriba thabak-sing asida makhurana support taurami. Matam maduda mapana Ganeshta hairami, nang Jayaprakash khangba natra? Ganeshna khangi, loinana thabaktagi volunteer retirement laukhiba adu natra haina mapada hanglammi. Mapana hoi, magi machanupibu yengba chatlucho hairami. Ganeshna ai chatpa ngamloi amadi nakhoi oina chatlu hairami. Mapana makha tana hairami, nangna nupi adu pamba asi important oide. Nupi aduna nang pamba asi important oi. Upai leitabadagi Ganna amadi makhura Jayaprakash ki machanupi unaba chatkirami. Ganna amadi makhura gari thauduna chatlingai matamda Ganna na khanghaudana gari adu khamlammi. Matam maduda makhurana karigidamak gari asi khamlibano haina hangkhirami. Ganna na masak yamna phajaba nupi ama leire hairami. Makoina nupi adubu yengba matamda nupi atai kharaga lambida wai sittuna leiba uri. Makoi anina nupi asi wai sitlaga leiba maramna NGO natraga municipality gi mini haina khanakhirami. Ganna na makhura da hairami, lambida wai sittuna paisa yamna talaba male. Maramdi makhaurida yamna tangba sana ama siba ukhirami. Ganna na wai sittuna leiba nupi aduda laknarami. Loinana aina nangbu nungsi hairami. Masi tabada nupi aduna ai kanano amadi aigi profile khangbara haiduna Ganna da hanglami. Tanja aduda reporter mayam laktuna nupi aduda Madam karigidamakta asigumba thabak tauribano haina hanglami. Tasengbadi nupi asigi maming Hansita kawi aduga mahak MLA amani. Hansita na reporter singda hairami, sarkar gi thabak ni haiduna ayuk numidang khangdaba makai thabak tauriba makoi sing asigi tolob asi yamna pii. Adubu aina praja sing asibu gyan tanaba thabak kaya tawduna honai. Maramdi upai leitabadagi aina oina lambi sengtokpa asida mateng pangbani. Hansita gi wahai asi tabada Ganna yamna ngaklammi amadi tuminna leptuna leirami. Ganeshna Hansita gi mawong matau asida nungsiba phaukhirami. Mahapu Hansita na nungsinaba amadi pamnaba wahai kaya marum hairami. Adubu Hansita na Ganna bu pamba amadi nungsiba ulamde. Mahaki wakhalda Ganna asi nupi uraga laknaba amadi pangawda ngawjabani haina khankhirami. Nakal amaromda Dhanush ki manakta mantri ama unaba laklami. Mantri aduna Dhanushta hairami, Sar adomgi pabungi matengdagi aihakna ngasi mantri oiba phangle. Maram aduna adomgi kari seba taugani. Matang aduda Dhanushna saubagi sakphamga loina duna mantri aduda hairami. Bot karaba tungda karor saungagi tender adu aingonda pibagi mahutta party da pithokriba karigino. Nangna tauriba thabak asi yamna phattaba thabakni. Dhanush ki wahai asi tabada mantri adu kibagi saktam ulammi. Makhatana Dhanush na hairami, nang tender adu makhoi da pikhiba matamda sel kaya sahobage. Mantri aduna kirap tauna Dhanush da nangi pabungi ayaba yauba maramna aina party da tender adu pikhibani. Matam maduda Dhanush ki mi ama sanglaktuna Prasad Kumar amadi magi masanupana bospu unaba pami haikhirami. Dhanush na magi mi aduda makoi sing adu phamhanganu amadi leptuna lehalu haikhirami. Matang aduda mantri aduna Dhanush da ai haujik press ta meeting ama chatkadaba lai ai thokhinaba taurage loinana mathangi tender lakpa matamda nangonda soidana pigani hairami. Dhanush na mantri adugi mamaida khubagna thaduna hairami, hayengi numitta aigi inakta karor chani thilakkadabani. Karigumba thilaktrabadi nangi afaba oiroi. Dhanush ki wa adu taraba tungda mantri adu mafam adudagi chatkirami. Makha tarakpada Prasad Kumar amadi magi masanupana Dhanush bu ngaiduna leirami. Mapa masana Dhanush ki manakta lakpagi maramdi Prasad Kumar gi masanupana nupi amagi ijat manghallaba tungda yamna tamthina hatkirami. Haujik pau asi newspaper amadi social media yaurakle. Maram aduna Dhanush ki mateng niba lakpani. Dhanush na makhoi gi mateng pangani hairami. Adubu ekar chahumgi lam adu mangonda haibadi Dhanush da maming palu hairami. Mapana macha adu kaningbagi Dhanush na haiba wafam adu yarami. Amaromda ijat manghallaba matungda tamthina hatok pikhiba nupi adugi mama amadi mapana MLA Hansita bu unaba laklami. Nupi adugi mama mapana Hansita da hairami, adomgi pabungna aigi icha nupi gi college tambagi fi pibiki.
amadi aikoina ichanupibu hostel da thambiki. Nongma numidang ama ichanupibu hidak leinaba pharmacy da thakirami. Adubu numidang aduda mahakpu ijat manghallaba tungda tamthina hatokpiki. Warising asi nupi adugi mama amadi mapana kaptuna hansitada hairami. Makhatana mama mapa aduna hansitada aikoigi ichanupi adudi halaklaroi. Adubu phatraba nupa adubu court ki mateng lauduna dandi pibiyu hairami. Warising asi tabada hansita mathwa yamna nungairamde loinana mama mapa aduda aina logi mateng lauduna nakhoigi mateng pangani hairami. Nakal amaromda Ganesh ki mayumda mapana nupi adu unarurabra haina macha nupa Gannada hanglami. Gannana nupi adu unarure hairami. Makhoina aibu yamna taramna okhirami. Aikhoigi lambida yamlaba lei mayam sizinaduna aikhoibu yamna taramna okhi. Macha nupi adu yengbada yamna phajai amadi ingtappa mali. Mapa macha makhoi anina wari sanariba nupi asi atai kana sunate Jay Prakash ki macha nupi Mahalakshmi ni. Mahalakshmi asi yengbada yamna phajai amadi khungangda leibi yamna chamjaba nupi amani. Ganna amadi magi makhurana unaba chatliba nupi asi Mahalakshmi ni. Imung manungi misingna Gannana nupi adu unarure haibada yamna haraurami. Makhatana Gannana magi imung manungsingda Mahalakshmi adu numidangda wari sananabagidamak unakhi hairami. Matam maduda Gannana Mahalakshmi da nungtigi mi khanai amadi yu thakpa jwar sanaba tawi haikirami. Gannagi wahaising asi tabada Mahalakshmi na mahakpu reject tawki. Haiduna Gannagi imung manungda Gannana tamlami. Gannabu nupi aduna reject tawre tabada mapa mafam adudagi chatkirami. Lehauriba imung manungi mising adu makhoi masen wari sanaduna leiri. Madomsa amana Gannabu punsida nupi afaba phangloi hairami. Tanja aduda makhura amadi madomsana Gannabu support tawduna Mahalakshmi dagi henna phaba amadi masak matau phajaba nupi ama thirau hairami. Tasengbadi Gannana Mahalakshmi gi matangda makhoigi imungda semjin sajinba wari libani. Asengba wari asi karino haiba adu film asigi makha tarakpada viewer mayamna khanglakani. Ganna amadi makhura ukil makhoi ani gari tongduna mafam amada laklami. Matam maduda makhura aduna aikhoina lakliba asi kadaidano haina Gannada hanglami. Gannana MLA gi mayumdani hairami. Masi tabada makhura adu khara kirami. Maramdi MLA gi mayum asi matam pumbada security yamna lingna lei. Adubu Gannana karisu tawroi hairamlaga MLA bu unaba changkhirami. Matam maduda guard tawduna leiba nupa amana Gannabu karigidamak mafam asida lakpano haina hangkhirami. Tanja aduda MLA adu balcony mathaktagi Ganna amadi guard aduga wari sanaba adu urami. Makhatana Gannana guard aduda nakhoigi madam ga aiga nungsinai haikhirami. Haibadi girlfriend boyfriend haibani. Matam maduda MLA aduna mayamgi mamangda ikairani haiduna guard aduda Gannabu manung thajila u hairami. Makha tarakpada guard aduna Gannabu MLA unanaba manung changhankhirami. Hansitana nanga aiga karamba numitta nungsinaba laikhibage haina Gannada hanglami. Gannana aina mafam asida lakpa asi aikhoigi leikaida amot akai khara leire madubu sengdokpiyu haina complaint letter puduna lakpani haina Hansitada hairami. Complaint che adu lauduna Hansitana fare nang chatpa yarani hairami. Gannana chatke hek tawbada Hansitada hairami aikhoi anigi nungsiba aduna kamai tawrage. Masi tabada Hansitana hairami nangbu ngawbro aise pharasu phatrasu MLA amani. Matam maduda Gannana MLA asisu thamoi pandabra haina Hansitada hairami. Hansitana Gannada nangi level gi nupi thinaba honau maramdi aiga nanga level chanade hairami. Matam maduda Gannana hairami nupi amada nupa kaya koitan tanai. Masina maram oiraga competition yamna wanghalli. Karigumba aina nangonda tanarabadi competition name gani. Maramdi security mayamna question duna chatpa nupi amada kanana try taunaba hotnagani. Nathanta kuina leirabadi sauningba phawrakani amadi nangbu koibinaba nupa amatta leiraoi.
ꯃꯔꯝ ꯑꯗꯨꯅ ꯅꯨꯃꯤꯠ ꯃꯔꯤꯅꯤꯒꯤ ꯃꯅꯨꯡꯗ ꯅꯁꯥ ꯅꯊꯟꯇꯅ ꯑꯩꯒꯤ ꯅꯨꯡꯁꯤꯕ ꯑꯁꯤꯕꯨ ꯑꯦꯛꯁꯦꯞ ꯇꯧꯔꯛꯀꯅꯤ꯫ ꯃꯁꯤ ꯍꯥꯏꯔꯕ ꯇꯨꯡꯗ ꯒꯟꯅꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯇꯨꯡꯗ ꯍꯟꯁꯤꯇꯥꯗ ꯐꯣꯟ ꯑꯃ ꯂꯥꯛꯂꯝꯃꯤ꯫ ꯐꯣꯟ ꯑꯁꯤ ꯒꯟꯅꯥꯅ ꯇꯧꯔꯛꯄꯅꯤ꯫ ꯃꯍꯥꯛꯅ ꯍꯟꯁꯤꯇꯥꯗ ꯍꯥꯏꯔꯝꯃꯤ, "ꯅꯝꯕꯔ ꯑꯁꯤ ꯑꯩꯒꯤ ꯅꯝꯕꯔꯅꯤ, ꯁꯦꯚ ꯇꯧꯁꯤꯜꯂꯨ, ꯑꯃꯗꯤ ꯅꯪꯅ ꯇꯧꯔꯛꯇ꯭ꯔꯕꯁꯨ ꯑꯩꯅ ꯇꯧꯔꯛꯀꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯍꯟꯁꯤꯇꯥꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯐꯣꯟ ꯊꯝꯅꯕ ꯒꯅꯦꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯒꯟꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯄꯨꯟꯗꯨꯅ ꯆꯥꯛ ꯆꯥꯕ ꯎꯠꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯅ ꯒꯟꯅꯥꯕꯨ ꯃꯥꯒꯤ ꯃꯅꯥꯛꯇ ꯂꯥꯛꯅꯕ ꯀꯧꯔꯝꯃꯤ꯫ ꯃꯄꯥꯅ ꯃꯥꯒꯤ ꯃꯃꯤꯡꯗ ꯂꯩꯕ ꯁꯤꯝ ꯁꯤꯖꯤꯟꯅꯗꯨꯅ ꯅꯨꯄꯤ ꯑꯃꯗ ꯋꯥꯔꯤ ꯁꯥꯅꯩ ꯍꯥꯏꯕꯒꯤ ꯄꯨꯂꯤꯁꯅ ꯃꯄꯥꯗ ꯀꯝꯄ꯭ꯂꯦꯟ ꯇꯧꯔꯛꯏ ꯍꯥꯏꯅ ꯒꯟꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯍꯥꯏꯕꯗꯤ ꯒꯟꯅꯥꯅ ꯍꯟꯁꯤꯇꯥꯒ ꯐꯣꯟꯗ ꯋꯥꯔꯤ ꯁꯥꯅꯔꯤꯕ ꯑꯁꯤꯒꯤ ꯁꯤꯝ ꯀꯥꯔꯗ ꯃꯃꯤꯡ ꯑꯁꯤ ꯒꯟꯅꯥꯒꯤ ꯃꯄꯥꯗ ꯔꯦꯖꯤꯁꯇꯔ ꯑꯣꯏꯕꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯍꯟꯁꯤꯇꯥꯅ ꯄꯨꯂꯤꯁꯇ ꯀꯝꯄ꯭ꯂꯦꯟ ꯇꯧꯕ ꯃꯇꯝꯗ ꯀꯝꯄ꯭ꯂꯦꯟ ꯑꯗꯨ ꯒꯟꯅꯥꯗ ꯂꯥꯛꯄꯒꯤ ꯃꯍꯨꯠꯇ ꯒꯟꯅꯥꯒꯤ ꯃꯄꯥꯗ ꯑꯣꯏꯅ ꯂꯥꯛꯄꯅꯤ꯫ ꯃꯄꯥꯅ ꯅꯨꯄꯤ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯒꯅꯦꯁꯇ ꯍꯪꯈꯤꯔꯝꯃꯤ꯫ ꯒꯟꯅꯥꯅ "ꯑꯩꯈꯣꯏ ꯀꯦꯟꯗ꯭ꯔꯒꯤ MLAꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯃꯄꯥ ꯌꯥꯝꯅ ꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯕꯣꯛꯅ ꯒꯟꯅꯥꯗ "ꯅꯈꯣꯏꯅ ꯁꯥꯟꯅꯔꯤꯕ ꯋꯥꯔꯤꯁꯤꯡ ꯑꯗꯨ ꯀꯔꯤꯅꯣ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯒꯅꯦꯁꯅ ꯍꯥꯏꯔꯝꯃꯤ, "ꯑꯩꯅ MLA ꯅꯨꯄꯤ ꯑꯁꯤ ꯂꯧꯔꯕꯗꯤ ꯑꯩꯈꯣꯏꯒꯤ ꯌꯨꯝꯗ ꯁꯔꯀꯥꯔꯒꯤ ꯁꯥꯏꯠꯇꯒꯤ ꯀꯥꯟꯅꯕ ꯌꯥꯝꯅ ꯐꯪꯒꯅꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯃꯕꯣꯛ ꯑꯗꯨ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯎꯠꯂꯤꯕ ꯁꯤꯟ ꯑꯁꯤ ꯒꯟꯅꯥꯒꯤ ꯏꯃꯨꯡ ꯃꯅꯨꯡ ꯑꯁꯤ ꯁꯥꯎꯔꯕꯁꯨ ꯑꯃꯒ ꯑꯃꯒ ꯌꯥꯝꯅ ꯅꯨꯡꯁꯤꯅꯅ ꯂꯩ ꯍꯥꯏꯕ ꯗꯥꯏꯔꯦꯛꯇꯔꯅ ꯇꯥꯛꯂꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ MLA ꯍꯟꯁꯤꯇꯥꯅ ꯄꯕ꯭ꯂꯤꯛ ꯃꯌꯥꯝ ꯃꯃꯥꯡꯗ ꯋꯥ ꯈꯔ ꯉꯥꯡꯗꯨꯅ ꯂꯩꯕ ꯎꯠꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯅꯦꯁꯅ ꯂꯩ ꯄꯥꯏꯗꯨꯅ MLAꯒꯤ ꯃꯅꯥꯛꯇ ꯂꯥꯛꯂꯝꯃꯤ꯫ ꯒꯟꯅꯥꯅ MLAꯕꯨ ꯃꯥꯒꯤ ꯑꯣꯏꯅꯕ ꯑꯃꯗꯤ ꯃꯥꯕꯨ ꯅꯨꯡꯁꯤꯕꯤꯅꯕ ꯋꯥꯍꯩ ꯀꯌꯥꯃꯔꯨꯝ ꯍꯥꯏꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯅꯦꯁꯅ ꯍꯥꯏꯕ ꯋꯥꯁꯤꯡ ꯑꯗꯨ MLAꯅ ꯌꯥꯔꯝꯗꯦ ꯑꯃꯗꯤ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯒꯅꯦꯁꯅ MLAꯕꯨ ꯅꯨꯡꯁꯤꯕꯒꯤ ꯃꯥꯕꯨ ꯌꯥꯅꯕ ꯀꯟꯅ ꯊꯦꯝꯕ ꯍꯣꯠꯅꯔꯤ꯫ ꯑꯗꯨꯕꯨ MLA ꯍꯟꯁꯤꯇꯥꯅ ꯒꯟꯅꯥꯒꯤ ꯄ꯭ꯔꯄꯣꯖꯦꯜ ꯑꯗꯨ ꯌꯥꯈꯤꯔꯝꯗꯦ꯫ ꯑꯗꯨꯃꯛꯄꯨ ꯍꯟꯁꯤꯇꯥꯒꯤ ꯋꯥꯈꯜꯗ ꯒꯅꯦꯁ ꯑꯁꯤ ꯐꯠꯇꯕ ꯃꯤ ꯑꯃꯅꯤ ꯍꯥꯏꯅ ꯈꯟꯈꯤꯕꯗꯤ ꯂꯩꯇꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯃꯤꯌꯥꯝ ꯃꯌꯥꯝ ꯑꯃꯅ ꯀꯣꯔꯠꯀꯤ ꯃꯃꯥꯡꯗ ꯂꯦꯞꯇꯨꯅ ꯃꯔꯥꯜ ꯂꯩꯕꯁꯤꯡꯕꯨ ꯗꯟꯗꯤ ꯄꯤꯌꯨ ꯍꯥꯏꯅ ꯀꯟꯅ ꯀꯟꯅ ꯂꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯅꯦꯁꯅ ꯃꯈꯨꯔꯥꯕꯨ ꯀꯣꯔꯠꯀꯤ ꯃꯄꯥꯟꯗ ꯉꯥꯏꯗꯨꯅ ꯂꯩꯕ ꯎꯠꯂꯤ꯫ ꯃꯈꯨꯔꯥ ꯑꯗꯨ ꯃꯥꯒꯤ ꯊꯕꯛ ꯂꯣꯏꯗꯨꯅ ꯒꯟꯅꯥ ꯇꯝꯅ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ "ꯉꯁꯤꯒꯤ ꯑꯣꯏꯅ ꯑꯩꯒꯤ ꯊꯕꯛ ꯂꯣꯏꯔꯦ, ꯑꯗꯨꯅ ꯆꯠꯅꯕ ꯇꯧꯁꯤ" ꯍꯥꯏꯅ ꯒꯅꯦꯁꯇ ꯍꯥꯏꯔꯝꯃꯤ꯫ ꯃꯐꯝ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯄꯨꯂꯤꯁꯅ ꯂꯥꯊꯤ ꯆꯥꯔꯖ ꯇꯧꯔꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯅꯨꯄꯥ ꯃꯆꯥ ꯑꯃꯕꯨ ꯒꯅꯦꯁꯅ ꯄꯨꯂꯤꯁꯇꯒꯤ ꯀꯟꯕꯤꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯃꯐꯝ ꯑꯗꯨꯗ ꯍꯟꯁꯤꯇꯥ ꯂꯩꯕ ꯒꯅꯦꯁꯅ ꯎꯔꯝꯃꯤ ꯑꯃꯗꯤ ꯃꯈꯨꯔꯥ ꯑꯗꯨꯗ ꯀꯔꯤꯒꯤ MLA ꯑꯁꯤ ꯃꯐꯝ ꯑꯁꯤꯗ ꯂꯩꯔꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯔꯤꯄꯣꯔꯇꯔ ꯑꯃꯅ "ꯉꯁꯤꯒꯤ ꯃꯍꯤꯃꯥꯕꯨ ꯔꯦꯞ ꯇꯧꯔꯕ ꯇꯨꯡꯗ ꯇꯝꯊꯤꯅ ꯍꯥꯠꯇꯣꯛꯄꯤꯈꯤꯕ ꯀꯦꯁ ꯑꯗꯨꯒꯤ ꯍꯤꯌꯔꯤꯡ ꯅꯨꯃꯤꯠꯅꯤ ꯑꯃꯗꯤ ꯀꯣꯔꯠ ꯑꯁꯤꯗ ꯆꯦꯟꯅꯔꯤꯕ ꯕꯤꯔꯦꯟꯗ꯭ꯔ ꯑꯁꯤ ꯀꯣꯔꯠ ꯑꯁꯤꯅ ꯆꯩꯔꯥꯛ ꯄꯤꯒꯗ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯩꯈꯣꯏ ꯄꯨꯟꯅ ꯌꯦꯡꯃꯤꯟꯅꯁꯤ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯅꯨꯁꯀꯤ ꯃꯤꯁꯤꯡꯅ ꯎꯀꯤꯜ ꯑꯃꯕꯨ ꯒꯥꯔꯗ ꯇꯧꯗꯨꯅ ꯄꯨꯔꯛꯄ ꯒꯟꯅꯥ ꯑꯃꯗꯤ ꯃꯈꯨꯔꯥꯅ ꯎꯔꯝꯃꯤ꯫ ꯂꯥꯏꯕꯛ ꯊꯤꯕꯗꯤ ꯃꯇꯝ ꯑꯗꯨꯗ ꯃꯍꯤꯃꯥꯒꯤ ꯁꯥꯏꯠꯇꯒꯤ ꯂꯦꯞꯀꯗꯕ ꯎꯀꯤꯜ ꯑꯗꯨ ꯀꯣꯔꯠ ꯑꯗꯨꯗ ꯂꯥꯛꯈꯤꯔꯝꯗꯦ꯫ ꯍꯟꯁꯤꯇꯥꯅ ꯎꯀꯤꯜ ꯑꯗꯨ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯇ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯍꯥꯏꯅ ꯃꯥꯒꯤ ꯃꯤ ꯑꯃꯗ ꯍꯪꯂꯝꯃꯤ꯫ ꯃꯥꯒꯤ ꯃꯤ ꯑꯗꯨꯅ "ꯑꯩꯁꯨ ꯃꯍꯥꯛꯄꯨ ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯂꯦꯞꯄ ꯂꯩꯇꯅ ꯀꯣꯜ ꯇꯧꯕꯅꯤ, ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯀꯣꯜ ꯔꯤꯁꯤꯚ ꯇꯧꯈꯤꯗꯦ" ꯑꯃꯗꯤ ꯃꯌꯨꯝ ꯆꯠꯇꯨꯅ ꯌꯦꯡꯕ ꯃꯇꯝꯗ ꯎꯀꯤꯜ ꯑꯗꯨꯒꯤ ꯌꯨꯝ ꯑꯗꯨ ꯁꯣ ꯂꯣꯟꯗꯨꯅ ꯂꯩꯕ ꯊꯦꯡꯅꯈꯤ꯫ ꯃꯇꯝ ꯑꯁꯤꯗ ꯍꯟꯁꯤꯇꯥꯅ ꯇꯦꯟꯁꯟꯗ ꯂꯩꯕ ꯑꯗꯨ ꯒꯟꯅꯥꯅ ꯎꯔꯝꯃꯤ꯫ ꯃꯁꯤꯗꯒꯤ ꯒꯟꯅꯥꯅ ꯀꯣꯔꯠ ꯃꯅꯨꯡꯗ ꯆꯪꯗꯨꯅ "ꯀꯔꯤ ꯇꯧꯔꯤꯕꯅꯣ ꯍꯥꯏꯕꯗꯨ ꯌꯦꯡꯂꯨꯁꯤ" ꯍꯥꯏꯅ ꯃꯈꯨꯔꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯀꯣꯔꯠ ꯃꯅꯨꯡ ꯑꯗꯨꯗ ꯖꯖ ꯑꯗꯨꯅ ꯃꯍꯤꯃꯥꯒꯤ ꯃꯃꯥ ꯃꯄꯥꯗ "ꯅꯈꯣꯏꯒꯤ ꯎꯀꯤꯜꯗꯤ ꯂꯥꯛꯇ꯭ꯔꯕ꯭ꯔꯥ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯍꯤꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ "ꯉꯁꯤ ꯑꯌꯨꯛꯇꯒꯤ ꯎꯀꯤꯜ ꯑꯗꯨ ꯀꯗꯥꯏ ꯆꯠꯈ꯭ꯔꯒꯦ ꯍꯥꯏꯕ ꯑꯩꯈꯣꯏꯁꯨ ꯈꯪꯕ ꯉꯝꯗ꯭ꯔꯦ" ꯍꯥꯏꯔꯝꯃꯤ꯫ ꯖꯖ ꯑꯗꯨꯅ "ꯍꯤꯌꯔꯤꯡ ꯅꯨꯃꯤꯠ ꯑꯁꯤꯗ ꯆꯦꯛꯁꯤꯟꯗ꯭ꯔꯤꯕ ꯀꯔꯤꯒꯤꯅꯣ ꯑꯃꯗꯤ ꯃꯔꯨꯑꯣꯏꯕ ꯑꯦꯕꯤꯗꯦꯟꯁ ꯀꯩꯗꯤ ꯀꯗꯥꯏꯗ ꯂꯩꯕꯒꯦ" ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯍꯤꯃꯥꯒꯤ ꯃꯃꯥ ꯃꯄꯥꯅ "ꯑꯦꯕꯤꯗꯦꯟꯁ ꯄꯨꯝꯕ ꯎꯀꯤꯜ ꯑꯗꯨꯒꯤ ꯃꯅꯥꯛꯇ ꯂꯩꯕꯅꯤ" ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯖꯖ ꯑꯗꯨꯅ "ꯅꯈꯣꯏꯅ ꯀꯣꯔꯠꯀꯤ ꯃꯃꯜ ꯌꯥꯝꯂꯕ ꯃꯇꯝꯕꯨ ꯃꯥꯡꯍꯟꯕꯒꯤꯗꯃꯛ ꯀꯦꯁ ꯑꯁꯤ ꯗꯤꯁꯃꯤꯁ ꯇꯧꯔꯒꯦ" ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯟꯁꯤꯇꯥꯅ "ꯉꯁꯤꯒꯤ ꯑꯣꯏꯅ ꯂꯤꯚ ꯑꯣꯐ ꯑꯦꯕꯁꯦꯟꯁ ꯄꯤꯕꯤꯌꯨ" ꯍꯥꯏꯅ ꯀꯣꯔꯠꯇ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯖꯖ ꯑꯗꯨꯅ
Hansitana haiba wa adu yaramde. Tanja aduda Ganeshna Makhurada case asi lepnaba hairami. Makhurana evidence ti kadai dagi lakani amadi kari haina case asi haugadawibano haina Gannada hanglami. Gannana darkar oiba evidence sing adu aina purakani amadi haujikki oina lip of absent dagi hauro haina Makhurada hairami. Makhurana leptuna aigi ming Umapati kawi amadi case asi aina take over tauge haina just request taurami. Just na kari evidence laibage haina Umapati da hangkirami. Matam maduda court manungda laiba miyam sing aduna Umapati bu case asi lephan gadabani haina kholau kaya marum lauba haurakirami. Matam aduda Virendra gi ukil aduna lepkhatuna lauriba mayam adu tuminna lainaba hairami. Loinana ukil aduna just hairami mi amabu dandi pige hairabadi evidence laiba mathau tai. Adubu newspaper gi headline da TV gi pausing da praja singna amadi MLA amagi support tagi case amagi right tagadaba natte. Masi tabada Ganna gi maithongda asauba khara urami. Makhatana ukil aduna just aduda hairami karigumba numidang ama nupi amagi ijat manghallaba tungda mathangi ayukta nupi adu tha tarukki angang yawgadaba natte. Hansitana ukil asigi wahai asi taba ngamlamde. Makhatana ukil aduna evidence kal loina duna mahimagi ijat sokpa wahai kaya ama court manungda haikhirami. Wahai sing asi taba ngamdabadagi mahimagi mama mapana case asi kathat piro haina justa haikhirami. Adubu ukil aduna nakoina case kakpiro hairaga hekta kakpa yagadra haina hanglami. Makhatana ukil aduna justa hairami Virendra asi afauba businessman amagi machanupani. Mahima amadi magi family na rape taubani haiduna aigi client bu blackmail taunaba honabani. Loinana Mahima asi haksangi karbar tauramba nupi amani. Makoigi imung manung mayam sangduna aigi client dagi chauraba senfam ama launaba honabani. Aina hairiba mayam asigi evidence su aina kota mangjauna na puthokchagrabani. Maram aduna aigi client asi case asidagi lokthokpiu hairami. Ukil asigi wahai sing asi tabada Mahimagi mama mapa pendabadagi yamna kaplami. Amaromda Gannagi maithongda saubagi ngamkhai leiramde. Makha tarakpada upai leitabadagi amadi evidence leitabana maram oiraga Virendrana case adu ngamkhirami. Mahimagi mama mapa mathwai yamna nungaitana court adudagi thoklaklami. Hansitana makoi anida karisu haiba ngamlamde. Mafam aduda kaptuna leikhirami. Matam aduda Ganesh amadi Makhurana Hansitana kappaga leiba adu tung onthoktuna yengduna leikhirami. Hansitana makhoi anigi karisu mateng pangba ngamkhide. Ganesh amadi Makhura adu court adudagi mapan hek thoglakpada Mahimagi mama mapa adu building mathaktagi masa mathanta sijanaba chongtharami. Masi ubada Ganna amadi Makhura yamna ngaglami. Ganeshna makoi anigi manakta chensilami. Matam maduda Mahimagi mapa adu sor khara honduna leirami. Matang aduda karigidamak sumaina tauribano haina Ganeshna hanglami. Mapana hairami aigi ichanupi asi oktabi natte. Masi taraba tungda Gannana Makhurada ahal asi hospital da pusi haiduna makhoigi gari tamna laklami. Adubu laibak thibadagi ahal adu mafam aduda sikhirami. Tanja aduda reporter amana Virendra amadi magi ukil aduda Mahimagi mama mapa asi suicide tauduna siriba asi court ki decision da asoiba leiramgadra haina hanglami. Matam aduda ukil aduna just aduna aikhoigi mayokta rai taba ngamloi. Maramdi aikhoina paisa piraga mahakpu leikrabani hairami. Masi hairam laga Virendra ukil amadi Dhanush ki mising adu mafam adu dagi chatkirami. Ukil adugi wahai adu tabada Gannagi saubagi ngamkhai leiramde mahakna mising adu phuge haina khankirami. Adubu Gannagi Makhurana makoising asi Dhanush ki mising ni makhoiga onsinaganu haina hanjin hanjin hairami. Nakal amaromda Dhanushna magi farm house ta car tongduna laklami. Matam aduda Virendragi mapa adu Dhanush ki manakta laklami. Dhanush na hairami nangna case adu ngamlaba natro.
ꯀꯔꯤꯒꯤ ꯃꯐꯝ ꯑꯁꯤꯗ ꯑꯃꯨꯛ ꯂꯥꯛꯂꯤꯕꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯕꯤꯔꯦꯟꯗ꯭ꯔꯒꯤ ꯃꯄꯥ ꯑꯗꯨꯅ ꯑꯦꯀꯔ 200ꯒꯤ ꯄꯦꯄꯔ ꯄꯨꯗꯨꯅ ꯂꯥꯛꯄꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯙꯅꯨꯁꯅ ꯐꯔꯦ ꯑꯗꯨꯗꯤ ꯆꯥ ꯊꯛꯈꯤꯁꯤ ꯍꯥꯏꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯪꯂꯛꯈꯤꯔꯝꯃꯤ꯫ ꯙꯅꯨꯁꯅ ꯀꯥ ꯑꯗꯨꯒꯤ ꯊꯣꯡ ꯍꯦꯛ ꯍꯥꯡꯗꯣꯛꯄ ꯃꯇꯝꯗ ꯕꯤꯔꯦꯟꯗ꯭ꯔꯒꯤ ꯃꯈꯣꯡ ꯑꯅꯤ ꯑꯗꯨ ꯌꯥꯎꯗꯅ ꯑꯃꯗꯤ ꯎꯀꯤꯜ ꯑꯗꯨ ꯌꯥꯝꯅ ꯐꯤꯕꯝ ꯁꯣꯛꯅ ꯂꯩꯕ ꯑꯗꯨ ꯊꯦꯡꯅꯈꯤꯔꯝꯃꯤ꯫ ꯙꯅꯨꯁꯅ ꯁꯥꯎꯗꯨꯅ ꯃꯈꯣꯏ ꯑꯅꯤꯗ ꯃꯁꯤ ꯃꯇꯧ ꯀꯔꯝꯅ ꯊꯣꯛꯄꯅꯣ ꯍꯥꯏꯅ ꯍꯪꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯐꯤꯂꯝ ꯑꯁꯤꯗ ꯃꯈꯣꯏ ꯑꯅꯤꯕꯨ ꯀꯃꯥꯏꯅ ꯁꯣꯛꯈꯤꯕꯅꯣ ꯍꯥꯏꯕ ꯑꯗꯨꯒꯤ ꯐ꯭ꯂꯦꯁꯕꯦꯛ ꯎꯠꯂꯤ꯫ ꯕꯤꯔꯦꯟꯗ꯭ꯔ ꯑꯃꯗꯤ ꯎꯀꯤꯜ ꯃꯈꯣꯏ ꯑꯅꯤ ꯕꯥꯔ ꯑꯃꯗ ꯀꯦꯁ ꯉꯝꯕꯒꯤ ꯍꯔꯥꯎꯕ ꯐꯣꯡꯗꯣꯛꯇꯨꯅ ꯑꯃꯗꯤ ꯌꯨ ꯊꯛꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯒꯟꯅꯥ ꯂꯥꯛꯇꯨꯅ ꯌꯨꯒꯤ ꯕꯣꯇꯜ ꯑꯗꯨꯅ ꯕꯤꯔꯦꯟꯗ꯭ꯔꯒꯤ ꯃꯀꯣꯛꯇ ꯊꯣꯝꯂꯝꯃꯤ꯫ ꯕꯤꯔꯦꯟꯗ꯭ꯔꯒꯤ ꯁꯣꯛꯄ ꯑꯗꯨ ꯎꯔꯕ ꯇꯨꯡꯗ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯒꯟꯅꯥꯕꯨ ꯐꯨꯒꯦ ꯍꯥꯏꯗꯨꯅ ꯆꯪꯂꯛꯈꯤꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯅꯦꯁꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯎꯀꯤꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯁꯤꯕꯨ ꯍꯥꯠꯇꯣꯛꯎ, ꯀꯣꯔꯠꯀꯤ ꯊꯕꯛꯇꯤ ꯑꯩꯅ ꯊꯦꯡꯅꯒꯦ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯕꯗ ꯙꯅꯨꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯒꯟꯅꯥ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯟꯅꯥꯅ ꯌꯥꯝꯅ ꯇꯝꯊꯤꯅ ꯃꯈꯣꯏꯁꯤꯡ ꯑꯗꯨ ꯐꯨꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯅꯦꯁꯅ ꯎꯀꯤꯜ ꯇꯝꯅ ꯆꯪꯗꯨꯅ ꯃꯀꯣꯛ ꯑꯗꯨ ꯌꯨꯒꯤ ꯕꯣꯇꯜꯅ ꯊꯨꯒꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯒꯟꯅꯥꯅ ꯃꯁꯥꯗꯒꯤ ꯌꯣꯠ ꯑꯃ ꯁꯠꯇꯣꯛꯇꯨꯅ ꯃꯥꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯕꯤꯔꯦꯟꯗ꯭ꯔꯅ ꯍꯣꯀꯤ ꯁ꯭ꯇꯤꯛ ꯄꯥꯏꯗꯨꯅ ꯒꯟꯅꯥ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯑꯃꯔꯣꯝꯗ ꯒꯟꯅꯥꯒꯤ ꯌꯣꯠꯆꯩ ꯑꯗꯨ ꯀꯔꯤꯒꯨꯝꯕ ꯑꯃ ꯃꯦꯠꯂꯕ ꯇꯨꯡꯗ ꯊꯥꯡ ꯑꯣꯜꯂꯛꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯕꯤꯔꯦꯟꯗ꯭ꯔ ꯇꯝꯅ ꯆꯪꯁꯤꯜꯂꯝꯃꯤ꯫ ꯒꯅꯦꯁꯅ ꯃꯈꯨꯠꯇ ꯄꯥꯏꯕ ꯊꯥꯡ ꯑꯗꯨꯅ ꯕꯤꯔꯦꯟꯗ꯭ꯔꯒꯤ ꯃꯈꯣꯡ ꯑꯅꯤꯃꯛ ꯃꯐꯝ ꯑꯗꯨꯗ ꯀꯛꯊꯠꯂꯝꯃꯤ꯫ ꯂꯣꯏꯅꯅ ꯒꯟꯅꯥꯅ ꯕꯤꯔꯦꯟꯗ꯭ꯔꯗ ꯀꯔꯤꯒꯨꯝꯕ ꯀꯣꯔꯠꯅ ꯅꯪꯕꯨ ꯗꯟꯗꯤ ꯄꯤꯕ ꯉꯝꯗ꯭ꯔꯕꯁꯨ ꯑꯩꯅ ꯗꯟꯗꯤ ꯄꯤꯒꯅꯤ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯙꯅꯨꯁꯅ ꯃꯈꯣꯏꯒꯤ ꯋꯥꯔꯤ ꯑꯗꯨ ꯇꯥꯔꯕ ꯇꯨꯡꯗ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯅ ꯃꯥꯒꯤ ꯃꯤꯁꯤꯡꯗ ꯍꯪꯂꯝꯃꯤ꯫ ꯑꯗꯨꯕꯨ ꯃꯥꯒꯤ ꯃꯤꯁꯤꯡꯅ ꯅꯨꯄꯥ ꯑꯗꯨ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯈꯤꯔꯝꯗꯦ꯫ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯒꯟꯅꯥꯅ ꯕꯣꯛꯁꯤꯡ ꯄ꯭ꯔꯦꯛꯇꯤꯁ ꯇꯧꯔꯤꯉꯩ ꯃꯇꯝꯗ ꯃꯈꯨꯔꯥ ꯂꯥꯛꯇꯨꯅ ꯋꯥꯔꯤ ꯁꯥꯟꯅꯔꯤꯉꯩꯗ ꯒꯟꯅꯥꯒꯤ ꯃꯄꯥ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ ꯑꯃꯗꯤ ꯅꯪ ꯉꯔꯥꯡ ꯀꯗꯥꯏꯗ ꯆꯠꯂꯨꯕꯒꯦ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯒꯟꯅꯥꯅ ꯌꯥꯝꯅ ꯆꯝꯅ ꯏꯃꯥꯟꯅꯕꯁꯤꯡꯒ ꯄꯨꯟꯗꯨꯅ ꯂꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯁꯤ ꯇꯥꯔꯕ ꯇꯨꯡꯗ ꯃꯄꯥꯅ ꯐꯔꯦ ꯑꯗꯨꯗꯤ ꯅꯨꯃꯤꯠ 10ꯅꯤꯒꯤ ꯃꯇꯨꯡꯗ DGP ꯔꯤꯇꯥꯌꯔ ꯇꯧꯒꯗꯧꯔꯦ, ꯃꯔꯝ ꯑꯗꯨꯅ ꯉꯁꯤ DGPꯒꯤ ꯃꯌꯨꯝꯗ ꯄꯥꯔꯇꯤ ꯑꯃ ꯂꯩ, ꯄꯥꯔꯇꯤ ꯑꯗꯨꯗ ꯅꯪꯕꯨ ꯁꯣꯏꯗꯅ ꯄꯨꯔꯛꯇꯕ ꯌꯥꯗꯦ ꯍꯥꯏ꯫ ꯍꯧꯔꯦꯟ ꯄꯥꯔꯇꯤꯗ ꯀꯥꯇꯨ ꯀꯥꯔꯟ ꯊꯕꯛ ꯑꯃꯠꯇ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯔꯝꯂꯒ ꯃꯄꯥ ꯃꯐꯝ ꯑꯗꯨꯗꯒꯤ ꯆꯠꯈꯤꯔꯝꯃꯤ꯫ ꯄꯥꯔꯇꯤ ꯄꯟꯕꯗ ꯒꯟꯅꯥꯗꯤ ꯌꯥꯝꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡꯗ ꯒꯟꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅꯗꯨꯅ DGPꯒꯤ ꯄꯥꯔꯇꯤ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ DGPꯅꯁꯨ ꯃꯈꯣꯏꯕꯨ ꯇꯔꯥꯝꯅ ꯑꯣꯛꯂꯝꯃꯤ꯫ DGPꯅ ꯒꯟꯅꯥꯕꯨ ꯅꯥꯀꯜ ꯑꯃꯗ ꯄꯨꯊꯣꯛꯇꯨꯅ ꯋꯥꯔꯤ ꯈꯔ ꯁꯥꯟꯅꯔꯝꯃꯤ꯫ DGPꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯒꯤ ꯄꯥꯕꯨꯡꯅ ꯍꯥꯏꯕꯗ ꯃꯤ ꯑꯃꯒ ꯅꯠꯇ꯭ꯔꯒ ꯑꯃꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯇꯣꯏꯅ ꯈꯠꯅꯩ ꯍꯥꯏꯅꯦ꯫ ꯃꯈꯥ ꯇꯥꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯃꯟꯁꯨꯔꯕꯨ ꯐꯨꯏ ꯍꯥꯏꯕ ꯑꯩ ꯈꯪꯏ꯫ ꯅꯪꯅ ꯇꯧꯔꯤꯕ ꯊꯕꯛ ꯑꯗꯨ ꯌꯥꯝꯅ ꯐꯩ, ꯃꯔꯝꯗꯤ ꯃꯟꯁꯨꯔ ꯑꯗꯨ ꯌꯥꯝꯅ ꯐꯠꯇꯕ ꯃꯤ ꯑꯃꯅꯤ꯫ ꯃꯈꯥ ताना DGPना गणेशता हायरमी लोगी लिमिट खरा लई अदुबु नंगिदी लिमिट लईते अदुबु लो अमदी सिस्टम गा खुसमनबा मीसिंगा कैदौनुंदा ओनसिनगनु तंजा अदुदा मी अमना DGP दा धनुषना सारबु उनबा लागली हायरमी मतम अदुदा धनुष मागी मीसिंगा लोइनदुना मफम अदुदा लागलम्मी अदुबु धनुष की ममिंग ताबदा गन्नादी साववा हौरकलम्मी धनुष संगलक्पा मतमदा मयामसिंग अदु मफम अदुदगी लैथोकलम्मी DGP ना धनुषपु मचागुमना तरामना ओक्तुना अमदी हैंडशेक तौगे तौरम्मी अदुबु धनुष ना हैंडशेक तौरमदे अमदी पाबुंग अदु दिल्लीदगी मिनिस्टर खरा लाकपा मरमना मफम असिदा मागी महुत सिंदुना अइना लाकपनी हायरम्मी मतम अदुदा DGP ना धनुष की ममिंग कौदुना करिसु कायदे हायरम्मी धनुष खंगहौदना सावरकलम्मी लोइनना कन्ना लाउदुना DGP दा हुई नंगना अइगी मिंग कौरिबा करिगिनो हायरम्मी मतम अदुदा DGP यामना ngaklammi DGP खक्ता नते गन्नागी मपा अमदी मखुरासु धनुषना लाउबा अदुदा कीबा उलम्मी मतम अदुदा मपाना मखुरादा गणेश कदोमदा लैखिबगे हाइना हंगलम्मी मतम अदुदा गणेशदी यामना साउदुना लैबा उल्ली गणेश की ममित अदु धनुषना उरम्मी अदुबु धनुषना गन्नागा मिचानबा ngamlamde मतम अदुदा मखुराना गणेशपु मफम अदुदगी पुदुना थोखिरम्मी
matang aduda Dhanusna magi mi ama kauduna Gannagi background karino haina thizillu hairami. Nupa aduna Gannagi matungda chatkirami. Dhanusna tharakpa mi adugi makhauri Gannana metkirami. Makurana yamna pakhanna Gannada nupa adu thadokho amadi mahak Dhanuski mini haige hek tawbada Gannana mi adu hatokkhirami. Haujik Ganna saubagi ngamkhai leiramde matang aduda Ganesh asauba adu kamaina control tawgani haiba makurana khanglamde adubu tanja aduda makurana Hansita bu ukirami amadi MLA mafam asida lai haina Gannada hairami. Hansita uba matamda Gannagi asauba adu khara hantharami amadi makurada MLA ga wari sanaba chatluge hairamlaga MLA gi manakta chatkirami. Nakal amaromda Dhanuski maithongda Gannagi maramda chingnaba khara leibagum uri. Ganesh MLA gi manakta changlami matam maduda Hansitana mafam asidasu aibu tanaba lagliro mafam asi celebrity gi party mafam amani haina Gannada hairami. Gannana aisu icham chamna lakpanate invitation phangbadagi lakpani amadi isorna aikoi anibu mafam asida thengnau haina tamlamlaba male. Makhatana Ganesh na hairami yengbada thawai nungaitana leiba mali kari tawba yaurabage. Hansitana ngarang korta thokpa thodok adudagi wakhal khara nungaite khanghaudana Gannana nupa adugi makhong adu aina kakthatre hairami. Hansitana Birendragi makhong adu nangna kakhibra haina hanglami amadi thabak asigidamak law amadi system mayam ama leiri haina Gannada hairami. Gannana nangi law amadi system aduna nupi adugi thawai adu kanba ngamkhibra mahakki maraibak thiraba mama mapa adusu thawai mangba takhirami. Nangi women organization nasu kari tawba ngamkhibage. Makhatana Gannana hairami masi mayam sing asi toklo nang nasamag MLA amani nangna makhoi sing adugi mateng pangba ngamkhibra. Hansitana kari su haidana tuminna leirami maramdi Gannana hairiba wasing asi achumba ngaktani haiba Hansita su khanglami. Gannana masagi matangda karigumba khara hairami. Karigumba thabak ama achumbani khanglabadi ai thabak adu soidana tawgani. Karigumba thabak adu aranba oirabadi sirabasu thabak adu tawroi. Masi aigi hingbagi niyomni. Tasengna hairabada aigi ifamda hingba siba asi maru oide. Military gi training tawraba mi amani aduna ai niyom chumna chatpa mi amani. Matang aduda Hansitana makoina asengba adu khanglaklabadi nang kari tawgani haina Gannada hanglami. Gannana khanglaklagana makoisu loina hatokani hairami. Masi tabada Hansita ngakpaga loinana Gannagi damak kiba phaurami. Makhatana Ganna warising adu nathaiduna thamlaba tungda magi nungsiba adu praman tawduna Hansita da phongdoklami. Haujik Hansita gi thamoida Gannabu nungsibagi ithil phawba horakli. Mathangi numitta Gannabu luhongnabagi damak magi family singna wari saba ulami. Matang aduda Hansita makhoigi mayumda laglami. Hansita bu Gannagi makhura amadi madom chana mafam asida kaubani. Makhoina Hansita bu taramna oklami. Matam aduda Gannagi mabokna Hansita da hairami. Aina karigumba nangbu select tawrabadi nang selected oigani. Karigumba select tawdrabadi nang reject oigani hairami. Hansita su yamna ing tappa nupi amagumna makhoigi mamangda leptuna leirami. Gannagi mabokna mau ama oibada changadaba thabak mayamgi wahang hanglami. Matam aduda Gannagi mabokna mahak asi family asigi head ki mawongda Hansita da wari sarami. Hansita su yamna ing tappa amadi yamna kiganba nupi amagumna mabokki wahangsing adugi paukhum pirami. Matam aduda Hansita da phone ama laklami. Hansita na phone adu receive tawduna wari sanage haiduna maboktagi ayaba lauraba tungda wari sananaba mapan thokkirami. Hansita na phone aduda nupa amaga wari sanarami. Nupa adubu dhap tawduna amadi kihanduna wa kayamarum Hansita na hairami. Hansita na gunda amagumna phone da wari sanaba asi mabok amadi yum aduda leiba misingna loina tarami. Hansita na phone adu thamlaba tungda mabokki manakta laktuna wahangsing adu makha sathanaba hairami. Mabokna Hansita gi mawong matau asida kiduna
ꯑꯩꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯔꯦ ꯍꯥꯏꯔꯝꯃꯤ꯫ ꯐꯦꯃꯤꯂꯤ ꯑꯗꯨꯗ ꯂꯩꯕ ꯃꯤꯁꯤꯡꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯌꯥꯕꯗ ꯂꯣꯏꯅ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯟꯁꯤꯇꯥꯅ ꯒꯟꯅꯥꯒꯤ ꯃꯄꯥꯗ ꯀꯔꯤꯒꯨꯝꯕ ꯄꯔꯁꯅꯦꯜ ꯑꯣꯏꯕ ꯋꯥ ꯈꯔ ꯍꯥꯏꯕ ꯄꯥꯝꯃꯤ ꯍꯥꯏꯔꯝꯃꯤ꯫ ꯒꯅꯦꯁꯀꯤ ꯃꯄꯥꯅ ꯍꯟꯁꯤꯇꯥꯕꯨ ꯀꯥ ꯑꯃꯗ ꯄꯨꯔꯛꯇꯨꯅ ꯅꯪꯅ ꯍꯥꯏꯅꯤꯡꯂꯤꯕ ꯑꯗꯨ ꯀꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯍꯟꯁꯤꯇꯥꯅ ꯍꯥꯏꯔꯝꯃꯤ, ꯑꯪꯀꯜ, ꯑꯩꯒꯤ ꯄꯥꯕꯨꯡ ꯑꯁꯤ ꯌꯥꯝꯅ ꯐꯕ MLA ꯑꯃ ꯑꯣꯏꯔꯝꯃꯤ꯫ ꯑꯩꯒꯤ ꯄꯥꯕꯨꯡꯅ ꯂꯩꯇ꯭ꯔꯕ ꯇꯨꯡꯗ ꯑꯩꯅ ꯑꯩꯒꯤ ꯄꯥꯕꯨꯡꯒꯤ ꯃꯍꯨꯠ ꯁꯤꯟꯗꯨꯅ MLA ꯑꯃꯨꯛ ꯑꯣꯏꯔꯦ꯫ ꯍꯧꯖꯤꯛ ꯄ꯭ꯔꯖꯥꯁꯤꯡꯒꯤ ꯊꯕꯛ ꯑꯁꯤ ꯑꯩꯅ ꯅꯤꯌꯣꯝ ꯆꯨꯝꯅ ꯐꯖꯅ ꯇꯧꯅꯕ ꯍꯣꯠꯅꯔꯤ꯫ ꯑꯩꯅ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯊꯃꯣꯏ ꯑꯁꯤ ꯑꯩꯒꯤ ꯊꯕꯛꯅ ꯄꯦꯜꯍꯟꯕ ꯄꯥꯝꯃꯤ꯫ ꯒꯨꯟꯗꯥ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯊꯕꯛ ꯇꯧꯕ ꯄꯥꯝꯗꯦ꯫ ꯋꯥꯍꯩ ꯑꯁꯤ ꯇꯥꯕꯗ ꯒꯟꯅꯥ ꯍꯔꯥꯎꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯅ ꯍꯟꯁꯤꯇꯥꯅ ꯍꯥꯏꯔꯝꯃꯤ, ꯒꯟꯅꯥ ꯑꯁꯤ ꯌꯥꯝꯅ ꯐꯕ ꯃꯤ ꯑꯃꯅꯤ, ꯃꯔꯝ ꯑꯗꯨꯅ ꯑꯩꯅ ꯃꯐꯝ ꯑꯁꯤꯗ ꯂꯥꯛꯄꯅꯤ꯫ ꯍꯧꯖꯤꯛ ꯑꯩꯅ ꯄꯥꯝꯂꯤꯕ ꯑꯁꯤ ꯒꯟꯅꯥꯅ ꯃꯟꯗꯤꯔꯗ ꯂꯥꯛꯇꯨꯅ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯃꯤ ꯑꯃꯨꯛ ꯍꯟꯅ ꯈꯠꯅꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯍꯟꯕ ꯑꯗꯨ ꯄꯥꯝꯃꯤ꯫ ꯂꯣꯏꯅꯅ ꯂꯨꯍꯣꯡꯕ ꯑꯁꯤ ꯑꯃꯅ ꯑꯃꯕꯨ ꯏꯀꯥꯏ ꯈꯨꯝꯅꯒꯗꯕꯅꯤ ꯍꯥꯏꯅ ꯒꯟꯅꯥꯒꯤ ꯃꯄꯥꯗ ꯍꯟꯁꯤꯇꯥꯅ ꯍꯥꯏꯔꯝꯃꯤ꯫ ꯒꯟꯅꯥꯒꯤ ꯃꯄꯥꯅ ꯍꯟꯁꯤꯇꯥꯒꯤ ꯋꯥꯐꯝ ꯑꯁꯤ ꯌꯥꯔꯝꯃꯤ ꯑꯃꯗꯤ ꯃꯈꯣꯏ ꯂꯣꯏꯅ ꯃꯟꯗꯤꯔꯗ ꯂꯥꯛꯂꯝꯃꯤ꯫ ꯒꯅꯦꯁꯄꯨ ꯃꯟꯗꯤꯔ ꯑꯗꯨꯗ ꯑꯃꯨꯛ ꯍꯟꯅ ꯃꯤ ꯈꯠꯅꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯄꯒꯤ ꯊꯧꯔꯝ ꯍꯧꯔꯝꯃꯤ꯫ ꯇꯟꯖꯥ ꯑꯗꯨꯗ ꯈꯪꯍꯧꯗꯅ ꯕꯁ ꯑꯅꯤ ꯃꯐꯝ ꯑꯗꯨꯗ ꯄꯣꯈꯥꯏꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯒꯟꯅꯥ ꯑꯃꯗꯤ ꯃꯥꯒꯤ ꯐꯦꯃꯤꯂꯤꯒꯤ ꯃꯤꯁꯤꯡ ꯑꯗꯨ ꯂꯣꯏꯅ ꯉꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯅꯦꯁ ꯀꯧꯗꯨꯅ ꯅꯨꯄꯤ ꯑꯃ ꯆꯦꯟꯁꯤꯜꯂꯛꯂꯝꯃꯤ꯫ ꯒꯟꯅꯥꯁꯨ ꯅꯨꯄꯤ ꯑꯃꯒꯤ ꯈꯣꯟꯖꯦꯜ ꯇꯥꯕꯗ ꯉꯛꯂꯝꯃꯤ꯫ ꯅꯨꯄꯤ ꯑꯁꯤ ꯑꯇꯩ ꯀꯅꯥꯁꯨ ꯅꯠꯇꯦ, ꯃꯍꯥꯂꯛꯁꯃꯤꯅꯤ꯫ ꯃꯍꯥꯂꯛꯁꯃꯤꯅ ꯒꯅꯦꯁ ꯀꯧꯗꯨꯅ ꯆꯦꯟꯁꯤꯜꯂꯛꯄ ꯃꯇꯝ ꯑꯗꯨꯗ ꯇꯨꯡꯂꯣꯝꯗꯒꯤ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯌꯣꯠꯆꯩ ꯑꯃ ꯂꯪꯉꯛꯄꯗꯒꯤ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯀꯣꯛꯇ ꯄꯥꯜꯂꯝꯃꯤ, ꯂꯣꯏꯅꯅ ꯃꯍꯥꯛ ꯂꯩꯃꯥꯏꯊꯛꯇ ꯇꯨꯈꯤꯔꯝꯃꯤ꯫ ꯃꯁꯤ ꯎꯕꯗ ꯒꯟꯅꯥꯒꯤ ꯃꯥꯏꯊꯣꯡꯗ ꯅꯨꯡꯉꯥꯏꯇꯕ ꯈꯔ ꯎꯕ ꯐꯪꯂꯤ꯫ ꯃꯇꯝ ꯑꯗꯨꯗ ꯀꯥꯔ ꯇꯣꯡꯗꯨꯅ ꯃꯤ ꯈꯔ ꯃꯐꯝ ꯑꯗꯨꯗ ꯂꯥꯛꯂꯝꯃꯤ꯫ ꯃꯤꯁꯤꯡ ꯑꯗꯨ ꯎꯕꯗ ꯃꯈꯨꯔꯥ ꯑꯗꯨꯅ ꯙꯅꯨꯁꯀꯤ ꯃꯤꯁꯤꯡ ꯃꯐꯝ ꯑꯁꯤꯗ ꯃꯇꯧ ꯀꯔꯝꯅ ꯂꯥꯛꯄꯅꯣ ꯑꯃꯗꯤ ꯃꯍꯥꯛꯄꯨ ꯀꯔꯤꯒꯤꯗꯃꯛ ꯐꯨꯔꯤꯕꯅꯣ ꯍꯥꯏꯅ ꯒꯟꯅꯥꯗ ꯍꯪꯈꯤꯔꯝꯃꯤ꯫ ꯙꯅꯨꯁꯀꯤ ꯃꯃꯤꯡ ꯇꯥꯕꯗ ꯒꯟꯅꯥ ꯁꯥꯎꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯙꯅꯨꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯅ ꯃꯈꯨꯠꯇ ꯊꯥꯡ パꯏꯗꯨꯅ ꯃꯍꯥꯂꯛꯁꯃꯤ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯟꯅꯥꯅ ꯃꯈꯣꯏꯒꯤ ꯃꯅꯥꯛꯇ ꯆꯪꯒꯦ ꯇꯧꯕ ꯃꯇꯝꯗ ꯍꯟꯁꯤꯇꯥꯅ ꯒꯟꯅꯥꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯈꯥꯝꯂꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯂꯛꯁꯃꯤ ꯂꯩꯃꯥꯏꯊꯛꯇ ꯁꯣꯛꯇꯨꯅ ꯌꯥꯝꯅ ꯋꯥꯅ ꯂꯩꯕ ꯑꯗꯨ ꯒꯟꯅꯥꯅ ꯎꯔꯝꯃꯤ꯫ ꯙꯅꯨꯁꯀꯤ ꯃꯤ ꯑꯃꯅ ꯃꯈꯨꯠꯇ ꯊꯥꯡ ꯄꯥꯏꯗꯨꯅ, ꯉꯁꯤꯗꯒꯤ ꯅꯨꯃꯤꯠ 4ꯅꯤꯒꯤ ꯃꯇꯨꯡꯗ ꯅꯪꯕꯨ ꯃꯐꯝ ꯑꯁꯤꯗ ꯐꯪꯂꯦ꯫ ꯍꯧꯖꯤꯛ ꯅꯪꯕꯨ ꯑꯩꯒꯤ ꯈꯨꯠꯇꯒꯤ ꯀꯅꯥꯅ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯂꯣꯏꯅꯅ ꯉꯁꯤ ꯃꯐꯝ ꯑꯁꯤꯗ ꯏꯁꯣꯔꯒꯤ ꯃꯃꯥꯡꯗ ꯑꯩꯅ ꯅꯪꯒꯤ ꯕꯂꯤ ꯄꯤꯒꯅꯤ ꯍꯥꯏꯔꯝꯂꯒ ꯊꯥꯡ ꯑꯗꯨ ꯃꯈꯣꯏꯒꯤ ꯃꯤ ꯑꯃꯗ ꯄꯤꯈꯤꯔꯝꯃꯤ꯫ ꯑꯃꯗꯤ ꯃꯤ ꯑꯗꯨꯅ ꯊꯥꯡ ꯑꯗꯨ ꯄꯥꯏꯗꯨꯅ ꯃꯍꯥꯂꯛꯁꯃꯤ ꯇꯝꯅ ꯆꯦꯟꯁꯤꯜꯂꯛꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯟꯅꯥꯅ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ ꯑꯗꯨꯕꯨ ꯏꯪꯅ ꯇꯞꯅ ꯍꯟꯁꯤꯇꯥꯗ ꯃꯥꯒꯤ ꯃꯈꯨꯠ ꯊꯥꯗꯣꯛꯅꯕ ꯍꯥꯏꯔꯝꯃꯤ꯫ ꯑꯍꯥꯟꯕꯗ ꯍꯟꯁꯤꯇꯥꯅ ꯒꯟꯅꯥꯒꯤ ꯃꯈꯨꯠ ꯊꯥꯗꯣꯛꯂꯝꯗꯦ, ꯑꯗꯨꯕꯨ ꯒꯟꯅꯥꯅ ꯀꯟꯅ ꯂꯥꯎꯗꯨꯅ ꯑꯩꯅ ꯍꯥꯏꯔꯤꯕꯁꯤ ꯇꯥꯗꯕ꯭ꯔꯥ ꯍꯥꯏꯈꯤꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯍꯟꯁꯤꯇꯥꯅ ꯈꯪꯕꯣꯏ ꯂꯥꯛꯄꯣꯏ ꯒꯟꯅꯥꯒꯤ ꯃꯈꯨꯠ ꯑꯗꯨ ꯊꯥꯗꯣꯛꯂꯝꯃꯤ꯫ ꯒꯅꯦꯁꯅ ꯏꯁꯣꯔꯒꯤ ꯇ꯭ꯔꯤꯁꯨꯜ ꯑꯗꯨ ꯁꯠꯇꯨꯅ ꯃꯍꯥꯂꯛꯁꯃꯤ ꯇꯝꯅ ꯆꯪꯂꯛꯄ ꯑꯗꯨꯗ ꯂꯪꯈꯤꯔꯝꯃꯤ꯫ ꯇ꯭ꯔꯤꯁꯨꯜ ꯑꯗꯨꯅ ꯅꯨꯄꯥ ꯑꯗꯨꯒꯤ ꯃꯈꯧꯔꯤꯗ ꯄꯥꯟꯈꯤꯔꯝꯃꯤ ꯑꯃꯗꯤ ꯅꯨꯄꯥ ꯑꯗꯨ ꯃꯐꯝ ꯑꯗꯨꯗ ꯁꯤꯈꯤꯔꯝꯃꯤ꯫ ꯃꯁꯤꯒꯤ ꯃꯇꯨꯡꯗ ꯒꯟꯅꯥ ꯃꯈꯣꯏ ꯇꯝꯅ ꯂꯥꯛꯄ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯍꯥꯂꯛꯁꯃꯤꯕꯨ ꯒꯟꯅꯥꯅ ꯂꯩꯃꯥꯏꯗꯒꯤ ꯂꯧꯈꯠꯂꯝꯃꯤ꯫ ꯃꯍꯥꯛꯅ ꯃꯍꯥꯂꯛꯁꯃꯤꯒꯤ ꯍꯛꯆꯥꯡꯗꯒꯤ ꯊꯣꯛꯂꯛꯄ ꯏꯁꯤꯡ ꯑꯗꯨ ꯎꯔꯕ ꯇꯨꯡꯗ ꯊꯋꯥꯏ ꯅꯨꯡꯉꯥꯏꯔꯝꯗꯦ ꯑꯃꯗꯤ ꯌꯥꯝꯅ ꯁꯥꯎꯔꯝꯃꯤ꯫ ꯃꯍꯥꯂꯛꯁꯃꯤꯅ ꯒꯅꯦꯁꯀꯤ ꯃꯃꯤꯡ ꯀꯞꯇꯨꯅ ꯀꯧꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯅꯦꯁꯅ ꯍꯥꯏꯔꯝꯃꯤ, ꯍꯧꯖꯤꯛ ꯑꯩꯅ ꯂꯣꯏꯅ ꯈꯪꯂꯦ꯫ ꯅꯁꯥꯒꯤ ꯑꯀꯤꯕ ꯑꯗꯨꯒꯤ ꯃꯊꯛꯇ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯧ꯫ ꯑꯩꯒꯤ ꯃꯤꯠ ꯑꯁꯤꯗ ꯌꯦꯡꯉꯨ, ꯂꯣꯏꯅꯅ ꯑꯩꯉꯣꯟꯗ ꯊꯥꯖꯕ ꯅꯠꯇ꯭ꯔꯥ ꯍꯥꯏꯅ ꯍꯪꯂꯝꯃꯤ꯫ ꯃꯍꯥꯂꯛꯁꯃꯤꯅ ꯃꯉꯛ ꯅꯣꯝꯗꯨꯅ ꯑꯩꯅ ꯅꯪꯕꯨ ꯊꯥꯖꯩ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯅꯨꯁꯀꯤ ꯃꯤ ꯑꯃꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯃꯍꯥꯂꯛꯁꯃꯤ ꯇꯝꯅ ꯆꯪꯂꯛꯂꯝꯃꯤ, ꯑꯗꯨꯕꯨ ꯃꯤ ꯑꯗꯨ ꯒꯟꯅꯥꯅ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯃꯥꯡꯗ ꯐꯨꯈꯤꯔꯝꯃꯤ꯫ ꯒꯅꯦꯁꯅ ꯃꯍꯥꯂꯛꯁꯃꯤꯗ ꯀꯤꯒꯅꯨ ꯍꯥꯏꯔꯝꯂꯒ ꯃꯍꯥꯂꯛꯁꯃꯤꯕꯨ ꯊꯥꯡ ꯄꯥꯏꯗꯨꯅ ꯍꯥꯠꯀꯦ ꯍꯥꯏꯅ ꯆꯪꯂꯛꯄ ꯃꯤꯁꯤꯡ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯒꯟꯅꯥꯅ ꯃꯤꯁꯤꯡ ꯑꯗꯨ ꯇꯝꯊꯤꯅ ꯐꯨꯕ ꯃꯇꯝꯗ ꯃꯍꯥꯂꯛꯁꯃꯤꯅ ꯆꯤꯡꯅꯕ ꯑꯃꯗꯤ ꯑꯀꯤꯕ ꯂꯩꯇꯅ ꯃꯐꯝ ꯑꯗꯨꯗ ꯂꯦꯞꯇꯨꯅ ꯂꯩꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯙꯅꯨꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨꯕꯨ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯄ ꯃꯤ ꯑꯗꯨꯅ
ꯒꯅꯦꯁꯄꯨ ꯍꯥꯠꯀꯦ ꯍꯥꯏꯗꯨꯅ ꯊꯥꯡ ꯄꯥꯏꯗꯨꯅ ꯒꯅꯦꯁꯀꯤ ꯃꯊꯛꯇ ꯑꯦꯇꯦꯛ ꯇꯧꯔꯝꯃꯤ꯫ ꯑꯗꯨꯕꯨ ꯒꯅꯦꯁꯅ ꯃꯤ ꯑꯗꯨ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯃꯥꯡꯗ ꯌꯥꯝꯅ ꯇꯝꯊꯤꯅ ꯐꯨꯔꯝꯃꯤ꯫ ꯃꯈꯥ ꯇꯥꯔꯛꯄꯗ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯀꯣꯛꯇ ꯊꯣꯡꯈꯤꯕ ꯌꯣꯠ ꯑꯗꯨ ꯒꯅꯦꯁꯅ ꯁꯤꯖꯤꯟꯅꯗꯨꯅ ꯙꯅꯨꯁꯀꯤ ꯃꯤꯁꯤꯡ ꯑꯗꯨ ꯑꯃꯃꯝ ꯑꯣꯏꯅ ꯍꯥꯠꯂꯝꯃꯤ꯫ ꯙꯅꯨꯁꯀꯤ ꯃꯤꯁꯤꯡꯕꯨ ꯂꯨꯆꯤꯡꯗꯨꯅ ꯂꯥꯛꯄ ꯃꯤ ꯑꯗꯨꯅ ꯉꯁꯤ ꯁꯣꯏꯗꯅ ꯃꯐꯝ ꯑꯁꯤꯗ ꯅꯨꯄꯤ ꯑꯁꯤꯒꯤ ꯕꯂꯤ ꯇꯧꯒꯅꯤ ꯍꯥꯏꯔꯝꯃꯤ꯫ ꯃꯇꯝ ꯑꯗꯨꯗ ꯒꯅꯦꯁꯅ ꯅꯪꯒꯤ ꯅꯄꯥꯒꯤ ꯃꯔꯜꯅꯤꯅ ꯃꯥꯕꯨ ꯅꯈꯨꯠꯇꯨꯅ ꯁꯣꯛꯄ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ ꯍꯥꯏꯔꯝꯂꯒ ꯃꯤ ꯑꯗꯨ ꯐꯨꯕ ꯍꯧꯔꯛꯂꯝꯃꯤ꯫ ꯃꯤ ꯑꯗꯨꯅ ꯙꯅꯨꯁꯀ ꯑꯣꯟꯁꯤꯟꯅꯕ ꯑꯁꯤ ꯅꯪꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯑꯁꯣꯏꯕꯅꯤ ꯑꯃꯗꯤ ꯅꯪ ꯌꯥꯎꯅ ꯅꯪꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯃꯔꯨ ꯐꯨꯛꯅ ꯙꯅꯨꯁꯅ ꯃꯨꯊꯠꯀꯅꯤ ꯍꯥꯏꯅ ꯒꯟꯅꯥꯗ ꯍꯥꯏꯔꯝꯃꯤ꯫ ꯒꯅꯦꯁꯅ ꯍꯥꯏꯔꯝꯃꯤ, ꯕꯣꯔꯗꯔꯗ ꯌꯦꯛꯅꯕꯒꯤ ꯃꯃꯤꯡ ꯇꯥꯕꯗ ꯁꯥꯎꯕ ꯑꯗꯨꯗꯒꯤ ꯅꯪꯒꯤ ꯙꯅꯨꯁꯀꯤ ꯃꯃꯤꯡ ꯇꯥꯕꯅ ꯍꯦꯜꯂꯤ꯫ ꯅꯪꯗꯤ ꯁꯨꯞꯅꯇꯒꯤ ꯃꯥꯒꯤ ꯃꯤ ꯑꯃꯅꯤ ꯑꯗꯨꯒ ꯑꯩꯅ ꯖꯪꯒꯜ ꯃꯅꯨꯡꯗ ꯂꯩꯕ ꯀꯩ ꯑꯃꯅꯤ꯫ ꯃꯍꯥꯂꯛꯁꯃꯤ ꯑꯁꯤ ꯑꯩꯒꯤꯅꯤ꯫ ꯋꯥꯐꯝ ꯑꯁꯤ ꯅꯀꯣꯛ ꯑꯗꯨꯗ ꯍꯥꯞꯆꯤꯜꯂꯨ ꯑꯃꯗꯤ ꯀꯅꯥꯃꯠꯇꯅ ꯑꯩꯈꯣꯏ ꯑꯅꯤꯕꯨ ꯊꯨꯒꯥꯏꯕ ꯉꯝꯂꯣꯏ꯫ ꯒꯟꯅꯥꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝ ꯑꯁꯤ ꯍꯟꯁꯤꯇꯥꯅ ꯂꯣꯏꯅ ꯇꯥꯔꯝꯃꯤ꯫ ꯃꯈꯥ ताना ꯒꯅꯦꯁꯅ ꯍꯥꯏꯔꯝꯃꯤ, ꯅꯪꯅ ꯃꯍꯥꯂꯛꯁꯃꯤꯕꯨ ꯁꯣꯛꯂꯕꯗꯤ ꯅꯪ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯙꯅꯨꯁ ꯑꯣꯏꯒꯦꯔꯥ ꯅꯈꯣꯏꯒꯤ ꯌꯨꯝ ꯃꯅꯨꯡꯗ ꯂꯥꯛꯂꯒ ꯑꯩꯅ ꯀꯩꯗꯧꯕ ꯉꯝꯒꯦ ꯍꯥꯏꯕꯗꯨ ꯌꯦꯡꯉꯨ꯫ ꯉꯁꯤ ꯑꯩꯅ ꯃꯤ ꯈꯠꯅꯔꯔꯣꯏ ꯍꯥꯏꯅ ꯋꯥꯁꯛꯀꯦ ꯇꯧꯔꯝꯕꯅꯤ ꯑꯗꯨꯕꯨ ꯉꯁꯤ ꯏꯁꯣꯔ ꯑꯁꯤꯒꯤ ꯃꯃꯥꯡꯗ ꯋꯥꯁꯛꯇꯨꯅ ꯍꯥꯏꯔꯤꯁꯤꯅꯤ, ꯑꯩꯈꯣꯏ ꯑꯅꯤꯒꯤ ꯃꯔꯛꯇ ꯂꯥꯟ ꯑꯃ ꯊꯣꯛꯀꯅꯤ꯫ ꯃꯥꯅ ꯁꯛꯇꯤ ꯂꯩꯔꯕꯗꯤ ꯑꯩꯒꯤ ꯑꯁꯥꯎꯕ ꯑꯁꯤꯗꯒꯤ ꯃꯁꯥꯕꯨ ꯀꯟꯕ ꯉꯝꯕ꯭ꯔꯥ ꯌꯦꯡꯉꯨ꯫ ꯑꯦꯅꯤꯇꯥꯏꯝ ꯑꯦꯅꯤꯋꯦꯌꯔ ꯑꯦꯅꯤꯕꯣꯗꯤ ꯑꯥꯏ ꯑꯦꯝ ꯔꯦꯗꯤ꯫ ꯃꯁꯤ ꯍꯥꯏꯔꯝꯂꯒ ꯒꯅꯦꯁꯅ ꯃꯍꯥꯂꯛꯁꯃꯤꯒꯤ ꯃꯈꯨꯠ ꯄꯥꯏꯗꯨꯅ ꯃꯐꯝ ꯑꯗꯨꯗꯒꯤ ꯄꯨꯗꯨꯅ ꯆꯠꯈꯤꯔꯝꯃꯤ꯫ ꯃꯇꯥꯡ ꯑꯁꯤꯗ ꯐꯤꯂꯝ ꯑꯁꯤꯒꯤ ꯑꯍꯥꯟꯕ ꯄꯥꯔꯠ ꯂꯣꯏꯁꯤꯟꯖꯔꯦ꯫ ꯑꯅꯤꯁꯨꯕ ꯑꯃꯗꯤ ꯑꯔꯣꯏꯕ ꯄꯥꯔꯠ ꯑꯗꯨ ꯑꯊꯨꯕ ꯃꯇꯝꯗ ꯑꯞꯂꯣꯗ ꯇꯧꯅꯕ ꯍꯣꯠꯅꯖꯒꯦ꯫